ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯨ ꯄꯨꯡ 5 ꯇꯥꯔꯦ ꯑꯩꯒꯤ ꯑꯦꯜꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡ ꯌꯥꯝ ꯆꯨꯏ ꯉꯁꯤꯁꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯄꯥꯔꯦ ꯈꯤꯇꯪ ꯑꯗꯨꯝ ꯆꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡꯕꯨꯗꯤ ꯄꯥꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯍꯩꯊꯔꯛꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ 9:30 ꯑꯗꯨꯋꯥꯏꯗꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯅꯦꯠꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅꯀꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯕ꯭ꯔꯣ 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯉꯥꯏꯍꯥꯛ ꯅꯦꯠ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯔꯅꯤ dan support minit 5 harako ini channel 3 mayam sa channel di ngahang support to bio ne jaring eta ngahang
ꯉꯥꯏꯍꯥꯛ ꯅꯣꯡꯃ ꯍꯩꯊꯔꯒꯗꯤ ꯃꯌꯥꯝ ꯎꯅꯕ ꯐꯪꯉꯔꯣꯏ ꯃꯨꯟꯅ ꯆꯦꯟꯈ꯭ꯔꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. Meyam support. Meyam chak ising chanarabro. Meyam support comment thambiyo ichil inau meyam. Bendolena, welcome lao. Meyam chak ising chanaribro ichil inau meyam. Masidi weather faramina yam chanaramani akhogidi Songpangi turel macha ama ising khaibok henkhre sandagi pung 5:30 daida pung 3:30 daidagadi 3:30 daidagadi isingdo khara walammi. Pung 5:30 dugadi ising khaibok johore turel. Meyam support tawbiyo ichil inau meyam. Ngahak nong haitharadi net chenkhrani. Oh, Chitra lai, thank you, welcome. Like tawbidamut thagachari. Chak charabro Chitra? Lakchare, thank you, welcome. Chak charabro? Chak charabro? Chitra chak chabirabro? Chare. Oh, kari hinjang no? Hare Krishna. Bhojan de kari oina honabirage. Hare Krishna tada bhojan tawdriye. Ojagi keba chongse ngasidi keba nungsangjang oida. Sonakhomba Sharma like tawbidamut thagachari. Khoi tabina chak charabro? Ai chak ising chadri. Emotion yang ore. Ore da hai. Kari yang chage Chitra? Khoi ega Sharma bu kari mathen hauge ngasi?
ꯇꯥꯗ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ? ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ? ꯉꯁꯤꯒꯤ ꯅꯣꯡꯁꯦ ꯀꯝꯗꯧꯒꯦ? ꯏꯔꯣꯝꯕ ꯆꯥꯏ ꯑꯣ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯏꯔꯣꯝꯕꯇ ꯑꯣꯏꯔꯝꯃꯣꯏꯗ ꯕꯖꯥ ꯕꯥꯖꯤꯁꯨ ꯌꯥꯎꯔꯝꯅꯤ ꯕꯖꯥ ꯕꯥꯖꯤꯁꯨ ꯌꯥꯎꯔꯝꯅꯤ ꯏꯔꯣꯝꯕꯒ ꯕꯖꯥꯔꯁꯨ ꯌꯥꯎꯔꯝꯅꯤ ꯍꯣꯠꯅꯖꯔꯦ ꯍꯥꯏꯌꯦ ꯀꯔꯤ ꯕꯦꯟꯖꯣꯅꯣ ꯑꯩꯒ ꯃꯥꯟꯅꯩꯅꯦ ꯅꯠꯇ꯭ꯔꯥ? ꯇꯥꯗꯁꯨ ꯑꯩꯈꯣꯏꯒ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕ ꯕꯦꯟꯖꯣꯟꯁꯦ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯐꯠ ꯐꯠ ꯆꯪꯕꯤꯔꯛꯎ ꯅꯦꯠ ꯌꯥꯔꯤꯉꯩꯗ ꯏꯔꯣꯝꯕ ꯆꯥꯕꯗ ꯃꯤꯅ ꯍꯥꯎꯋꯦ ꯍꯥꯏꯖꯤꯜꯂꯤꯀꯣ ꯍꯥꯏ ꯃꯥ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯤꯅ ꯃꯇꯥꯡ ꯃꯇꯥꯡꯗ ꯑꯩꯗꯤ ꯏꯔꯣꯝꯕꯁꯦ ꯑꯩꯈꯣꯏ ꯖꯦꯟꯗꯦꯝꯒ ꯃꯣꯁꯣꯔꯤ ꯏꯔꯣꯝꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒꯗꯤ ꯕꯖꯥꯔ ꯑꯃ ꯌꯥꯎꯔꯕꯀꯣ ꯀꯔꯤꯒꯨꯝꯕ ꯕꯖꯥꯔ ꯑꯃ ꯑꯗꯩ ꯉꯥꯒ ꯌꯥꯎꯔꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯌꯥꯝ ꯍꯥꯎꯔꯤ ꯆꯥꯕꯤꯗ꯭ꯔꯤꯕꯣ ꯑꯣꯖꯥꯕꯨ? ꯆꯥꯗ꯭ꯔꯤꯌꯦ ꯋꯥ ꯑꯩꯈꯣꯏ ꯍꯦꯝ ꯂꯥꯛꯑꯦ ꯅꯨꯡꯊꯤꯜꯁꯨ ꯅꯝꯕꯔ 5 ꯂꯥꯏꯛ ꯌꯥꯝ ꯂꯥꯏꯕꯛ ꯐꯩ ꯅꯝꯕꯔ 5 ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯨ ꯅꯝꯕꯔ 5ꯗ 5 ꯑꯅꯤ 10 ꯅꯨꯡꯇꯤꯁꯤꯡꯅ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯒꯅꯤ? ꯑꯩꯈꯣꯏꯗꯤ ꯉꯥ ꯍꯦꯟꯕꯅꯤ ꯃꯌꯥꯝ ꯇꯨꯌꯥꯟ ꯆꯥꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯌꯨꯝꯗ ꯀꯩꯕ ꯐꯪꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯅ ꯄꯤꯔꯛꯄ ꯍꯋꯥꯏꯖꯥꯔ ꯑꯣꯏꯅ ꯄꯥꯡꯗ ꯍꯧꯖꯟꯖꯔꯦ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯇꯥꯗ ꯋꯥꯍꯩꯃꯛꯇꯤ ꯅꯥꯟꯈ꯭ꯔꯦꯕ ꯄꯨꯔꯥ ꯕꯥꯏꯁꯤꯂ ꯄ꯭ꯔꯦꯝ ꯌꯥꯎꯔꯤꯍꯦ ꯃꯙꯨꯔ ꯄ꯭ꯔꯦꯝ ꯌꯥꯎꯔꯤꯍꯦ ꯇꯥꯗ ꯍꯦꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯍꯣꯏꯅꯦ ꯍꯪꯉꯨꯅ ꯀꯥꯟꯅꯗ꯭ꯔꯦꯅ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅ ꯆꯥꯔꯕꯣ? ꯈꯣꯏꯗꯥꯕꯤꯗꯥꯅ ꯄꯥꯡꯗꯅ ꯊꯧꯖꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯊꯩ ꯃꯔꯨꯒ ꯍꯥꯏꯅꯔꯤꯅꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯀꯣ ꯃꯨꯁꯣꯔꯒ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕ ꯍꯋꯥꯏꯖꯥꯔꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯊꯣꯡꯕ ꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗ ꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯖꯥꯔꯣꯟ ꯃꯄꯥꯟ ꯁꯥꯔꯛꯄ ꯃꯇꯝꯗ ꯉꯥꯁꯤꯡ ꯔꯧ ꯍꯥꯎꯋꯦ ꯍꯥꯏꯅꯔꯤꯅꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯊꯔꯝꯃꯤꯕ ꯄꯥꯎꯔꯧꯁꯤꯡꯁꯦ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯄꯣꯟꯇꯦ ꯃꯥꯏꯔꯦꯟꯒ ꯉꯀ꯭ꯔꯥꯒ ꯊꯣꯡꯕ ꯍꯥꯏꯅꯔꯤꯃꯤ ꯄꯣꯔꯣꯝꯒ ꯄꯥꯟꯒ ꯊꯣꯡꯕ ꯍꯥꯏꯅꯔꯤꯃꯤ ꯉꯀ꯭ꯔꯥꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕ ꯍꯥꯏꯅꯔꯤꯃꯤ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯇꯥꯗ ꯅꯦꯠ ꯈꯔ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯗꯦꯁꯤ ꯑꯂꯨ ꯏꯔꯣꯜꯂꯦ ꯃꯣꯇꯣꯔ ꯉꯧꯕ
पापड़ खामेन बाजा लोरे है फजन चाथरे ककाईसु भेंडी इरोम्बमा पापड़ अमा अरे नुसीदाग अमा नेट खरा नुंगाइतम माले पापड़ अमा यामन चाथरे खोता बिना अगदी वाली तांग तरादनी सिनावती कनाले नेट खरा जारे ngरे सत सत लाओ हजी ngahtang na Bangalore jauरे ngare kakai jaudo bahai ngamde sinaw mayam te kana kana nei bendau loina laktri koi bendau loina laktri chitra ke ba tumning da male ne hai tumning drida chak chadriye chitra kai chakre lai to jala मैम नेट यहाँ जाएंगे सपोर्ट तो मी तो हो नेट पैक सु जामद्रे एमबी सु जामद्रे वीडियो अपलोड तौरबदा फैम चखरे देसी आलू इरोले मटर छोटा मोबा पापड़ खामेन बाजा हावरबा और मतनी गाना कदौगदोइनो मेरा मेस नमु हावा कईम लेते माना हेले हावा चांगदसु नेट चले गेছে नेटा आबो आय आबो जाय आबो आय आबो जाय नेट भालो नाय ngasi nong phajana chutha gare tada saireng makhe langamni inda net khara nungaita male nungaiti tada tauri sini amu chat amana wow chatti chabiro thengle hai thank you अगर बेंदों लेना लाए चाक तो हयेंग चारोय मी लेतबसिदगी लापी बनी को अतादा आयम लगा खनबा हौनरोसिको कमें पारुनो होस अवुइबा ने जादा तो उनी बेंदों कमेंट से लौसिता थीरे खुदांग चुकनी पनीर सकल हवाई सिंजू हयेंगी थौरांग हरे किसन ककाला आगे है बिमनी सिंगा हरे
Krishna hayeng Hare Krishna bemni Hare Krishna like taubiyu thagachari kari yang chage bemni singa kari lamgino anoba changpa male nang hem nangi hinjang sidi kaka hayeng lakninge bo ai chaning se nang hinjang siga kari kaino pani ne chagal hawai ne nedi singju ne hayenggi ai pamise pani ga singju ga ne patadana ai su nong marakta sijadagi halakpani hakchang se chotkhre Krishna tada Hare Krishna nong churadi chection biu tada arum horokani ko arum horokani tada yeng biu chak chadriye khoi ben thole na kai yang chai bemni singha han machang pa male ado like to biu ado pangda sum yamagi thamoi penaba sum khara thonjage chak chadri jogi phije sechang hamja khrage mafamdi kusum kanunda keba ai jura gulgini kaka mathal di iromba oina chare kaka wow iromba su hawe kaim kaide thank you thagachari bening kaka gi chene lakpai damga haningai thagachari ai khoisu sanggol hawai uti ama singju ama ikai thabiga chanaga ngogani hayenggi ye che cha urage ite mare jita like thank you ite ma like to view joga sonda hamja khrage jogi pije se chaurage chaura tumba hos sei loibada tumo upuga wari sarge ko okay chanarabi lalita sakpira oja Hare Krishna phi sana sei tare Krishna ning krubini janawam lanbini hayo radha jagasida yogi pije sejarage kaka hayang putra ekarasini kari khangba haibiro hoi kakadi karim khangde ekadasi haibasi hoite maranjita like to biu dedi bemni like to biu aina khangjabada akhogi ipu wailibamna takpirami ekadasi haribasi Vaishnopini wow ichi tombi la ichi tombi kanyang chage thank you like to biu ekadasi haribasi laini Vaishnopini ko makse pambom lisingam pale ado kakasu kaure wari se dum chorapi samna sum haige Hori bol hai Vrindavan Hare Krishna ko Prabhu Jai Krishna Radhe Sam Radhe Krishna Prabhu kari bonjon bejon hau phangmagi ngasi aduna hingcha abdo min kaw khre ado mahangna Bhagavan Vishnu da boni ba omor boni ba aduga mana he sokpada mi siba
ꯕꯣꯔ ꯄꯤꯌꯨ ꯍꯥꯏꯁꯤꯒ ꯚꯒꯋꯥꯟ ꯕꯤꯁꯅꯨꯅ ꯄꯤꯔꯦ ꯕꯣꯔꯗꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯕꯣꯔ ꯄꯤꯔꯒꯦ ꯅꯪꯅ ꯁꯣꯛꯄꯗ ꯁꯤꯕ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯅꯪꯁꯦ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯄ꯭ꯔꯥꯟ ꯃꯥꯡꯕ ꯑꯣꯏꯌꯣꯅ ꯁꯥꯞ ꯇꯧꯈꯤꯕꯀꯣ ꯕꯦꯝꯕꯤꯅ ꯀꯀꯥ ꯔꯥꯙꯥ ꯑꯕꯤꯁꯥꯜꯒꯤ ꯑꯃꯠꯇ ꯁꯛꯄꯤꯔꯛꯎꯅ ꯍꯥꯏ ꯍꯣꯏ ꯃꯥ ꯕꯦꯝꯕꯤ ꯀꯀꯥꯗꯤ ꯏꯁꯩ ꯐꯖꯅ ꯍꯩꯇꯦ ꯀꯀꯥꯗꯤ ꯏꯁꯩ ꯐꯖꯅ ꯁꯛꯄ ꯍꯩꯇꯦ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯄꯦꯟꯅꯕ ꯁꯨꯝ ꯁꯛꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯦꯝꯅ ꯑꯦꯀꯥꯗꯁꯤ ꯍꯌꯦꯡꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯔꯤꯀꯣ ꯑꯗꯨꯅ ꯄꯟꯒꯦ ꯑꯩꯈꯣꯏ ꯇꯥꯗꯕꯤꯅꯤ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯕꯤꯅꯥꯕꯟ ꯄ꯭ꯔꯚꯨ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯨ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯕꯣꯔ ꯄꯤꯔꯦ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯅ ꯕꯣꯔ ꯄꯤꯔꯦ ꯃꯥꯁꯦ ꯍꯔꯥꯎꯃꯟꯅ ꯃꯇꯝꯁꯤꯒ ꯃꯥꯅ ꯕꯤꯁꯅꯨꯗ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯚꯨꯒꯤ ꯕꯣꯔ ꯑꯁꯦ ꯑꯩ ꯄ꯭ꯔꯚꯨꯗ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯅꯀꯣ ꯇꯣꯝꯕꯤꯅ ꯏꯆꯦ ꯇꯣꯝꯕꯤꯅ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯉꯟꯅ ꯊꯦꯡꯅꯖꯔꯦ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯑꯩ ꯄꯨꯡ 10:00 ꯍꯧꯕꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯄꯨꯡ 10:05 ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯃꯇꯝꯁꯤꯒ ꯚꯒꯋꯥꯟ ꯕꯤꯁꯅꯨꯗ ꯇꯧꯅꯨ ꯇꯧꯅꯨ ꯍꯥꯏ ꯍꯥꯏꯅ ꯃꯥ ꯆꯦꯟꯕ ꯍꯧꯔꯦ ꯃꯅꯦ ꯍꯤꯡꯆꯥꯕꯁꯤꯅ ꯇꯥꯟꯅꯕꯁꯤ ꯕꯤꯁꯅꯨꯁꯦ ꯃꯥꯡꯈꯤꯗꯅ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃꯗ ꯂꯥꯡꯅꯨꯅꯦ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯃꯗ ꯒꯨꯍꯥ ꯑꯃ ꯂꯩ ꯒꯨꯍꯥꯁꯤ ꯃꯅꯨꯡꯗ ꯒꯨꯍꯥꯁꯤ ꯃꯅꯨꯡꯗ ꯕꯤꯁꯅꯨ ꯚꯒꯋꯥꯟꯁꯦ ꯂꯣꯠꯈ꯭ꯔꯦ ꯆꯦꯜꯂꯛꯄꯩ ꯋꯥꯃꯟꯗꯅ ꯃꯥꯁꯦ ꯒꯨꯍꯥ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩꯗ ꯃꯔꯦ ꯍꯤꯡꯆꯥꯕꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯉꯁꯤꯗꯤ ꯔꯨꯄꯥ ꯁꯞꯇꯥ ꯐꯦꯁꯇꯤꯚꯦꯜꯅꯤꯅ ꯌꯥꯝꯃꯤ ꯉꯁꯤ ꯄ꯭ꯔꯁꯥꯗꯤ ꯄ꯭ꯔꯁꯥꯗꯅꯦ ꯑꯣ ꯃꯗꯨꯗꯤ ꯁꯨꯝ ꯊꯤꯕꯁꯤ ꯃꯥꯅ ꯕꯤꯁꯅꯨꯁꯤ ꯊꯤ ꯐꯪ ꯕꯤꯁꯅꯨ ꯚꯒꯋꯥꯟꯒꯤ ꯚꯦꯟꯗꯤ ꯏꯇꯦꯃꯅꯤꯇꯥꯅꯤ ꯁꯤꯗꯤ ꯕꯤꯜꯂꯦꯍꯦ ꯍꯥꯏ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯇꯥꯏꯗꯤꯡ ꯇꯧꯈ꯭ꯔꯦ ꯆꯤꯇ꯭ꯔꯥꯅ ꯅꯨꯡꯉꯥꯏꯇꯦꯕꯣ ꯅꯦꯠꯁꯦ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤꯅ ꯂꯥꯛꯄ꯭ꯔꯣ ꯂꯥꯏꯅꯥ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏꯞ ꯐꯥꯗꯦꯕ ꯍꯥꯏ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯏ ꯅꯦꯠꯁꯤꯅ ꯀꯅꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯇꯧꯔꯤ ꯅꯤꯡꯉꯤꯅꯣ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯥꯛꯏ ꯏꯆꯦ ꯇꯣꯝꯕꯤ ꯅꯦꯠ ꯌꯥꯗꯗꯒ ꯃꯥ ꯁꯥꯎꯅꯤꯡꯉ ꯃꯥ ꯄꯨꯄꯨꯒ ꯋꯥꯔꯤ ꯁꯥꯈꯤꯒꯦ ꯐꯣꯟꯗ ꯕꯦꯟꯙꯧ ꯂꯩꯅꯥ ꯇꯥꯏꯗꯤꯡ ꯇꯧꯈ꯭ꯔꯦ ꯇꯥꯕꯤ ꯂꯥꯏꯕꯛ ꯐꯩꯀꯣ ꯑꯩꯍꯥꯛꯁꯦ ꯏꯆꯥꯕꯨ ꯑꯩꯅ ꯐꯪꯖꯕꯁꯦ ꯇꯥꯍꯝꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯊꯧꯒꯣꯟꯕꯤꯔꯛꯎ ꯚꯥꯂꯣ ꯑꯩꯈꯣꯏ ꯇꯥꯗꯁꯤꯅ ꯌꯥꯝ ꯄꯥꯝꯖꯕꯁꯤ
ꯆꯠꯇꯣ ꯍꯥꯔꯨꯕꯅꯤ ꯍꯥꯏ ꯅꯨꯡꯉꯥꯏꯗ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯕꯛ ꯐꯩꯀꯣ ꯑꯩ ꯍꯥꯎꯁꯦ ꯏꯆꯥꯎ ꯑꯩꯅ ꯍꯪꯖꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯨꯟ ꯁꯥꯡꯅꯤ ꯅ ꯀꯥꯏꯗꯒꯤ ꯂꯥꯏꯅꯥ ꯑꯁꯦꯡꯕ ꯄꯨꯔꯣꯏ ꯃꯥꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯄꯨꯄꯨꯒꯅꯤ ꯌꯥꯏ
ꯇꯨꯝꯗꯨꯅ ꯂꯩꯅꯥ ꯑꯁꯦꯡꯕ ꯄꯨꯄꯨꯔꯣ ꯍꯪꯕ ꯄꯨꯄꯨꯒꯅꯤ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯐꯨꯂꯤꯒꯥꯎꯅꯤ ꯑꯣꯖꯥ ꯕꯁꯟꯇꯅ ꯉꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏ ꯀꯣꯃꯦꯟ ꯁ꯭ꯀꯤꯞ ꯍꯥꯏ ꯑꯗꯩꯗꯤ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯣꯖꯥ ꯉꯁꯤꯗꯤ ꯕ꯭ꯂꯨ ꯀꯩꯅꯣꯅꯤ ꯚꯦꯟꯗꯤ ꯏꯔꯣꯝꯕ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯄꯥꯄꯔ ꯑꯃ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯕ꯭ꯂꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯦꯠ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯎꯕꯤꯍꯧꯔꯣꯏ ꯑꯣꯀꯦ ꯇꯥꯗ ꯄꯣꯊꯥꯕꯤꯔꯣ ꯅꯣꯡꯁꯨ ꯅꯪꯉꯝꯃꯤ ꯋꯥꯔꯝꯅꯤ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯐꯖꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯗꯤ ꯍꯟꯗꯛ ꯉꯥ ꯆꯥ ꯌꯥꯗꯦ ꯑꯣꯖꯥ ꯀꯣꯃꯦꯟꯁꯦ ꯐꯣꯂꯤꯒꯥꯎ ꯀꯣꯃꯦꯟꯅ ꯐꯔꯦ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯇꯥꯗꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯒꯨꯗ ꯅꯥꯏꯠ ꯕꯣꯔꯤ ꯑꯣꯏꯅ ꯍꯣꯠꯅꯖꯔꯦ ꯑꯣꯖꯥ ꯉꯁꯤꯗꯤ ꯍꯥꯎꯕꯅꯤ ꯕꯣꯔꯤꯁꯨ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯍꯥꯏ ꯀꯥꯡꯁꯣꯏꯁꯨ ꯍꯥꯎꯏ ꯑꯣꯖꯥ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯕꯦꯝꯅꯤꯁꯨ ꯂꯥꯛꯑꯝꯃꯤ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯐꯣꯂꯤꯒꯥꯎ ꯇꯥꯗ ꯒꯨꯗ ꯅꯥꯏꯠ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯤ ꯇꯧꯃꯤꯟꯅ ꯑꯣꯖꯥ ꯂꯩꯅꯥꯅ ꯄꯨꯄꯨꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯄꯥꯏꯔꯨꯒꯦ ꯍꯥꯏ ꯑꯩꯅ ꯑꯁꯦꯡꯕꯩ ꯄꯨꯄꯨꯔꯣ ꯍꯪꯉꯤꯅꯦ ꯍꯣꯏ ꯑꯁꯦꯡꯕꯩꯅꯦ ꯋꯥꯎ ꯆꯤꯇ꯭ꯔꯥꯅ ꯁꯞꯄꯣꯔꯠ ꯂꯩꯖꯔꯤ ꯍꯥꯏ ꯕꯤꯟꯗꯣꯔꯦꯅꯥ ꯖꯒꯣꯏ ꯁꯥꯈꯔꯦ ꯄ꯭ꯔꯚꯨꯕꯨ ꯀꯔꯤ ꯃꯍꯥ ꯄ꯭ꯔꯁꯥꯠꯅꯣ ꯄ꯭ꯔꯚꯨ ꯉꯥ ꯆꯥꯕ ꯌꯥꯗꯗꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯔꯦ ꯕ꯭ꯂꯨ ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯕꯦꯟꯊꯧ ꯂꯩꯅꯥ ꯅꯣꯛꯈ꯭ꯔꯦ ꯄꯨꯔꯦ ꯚꯦꯛꯅ ꯍꯥꯎꯕꯅꯦ ꯍꯣꯏ ꯚꯦꯖꯤꯇꯦꯕꯜꯅ ꯍꯥꯎꯔꯦ ꯄ꯭ꯔꯚꯨ ꯚꯦꯖꯅ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯃꯇꯝ ꯈꯔꯗꯤ ꯀꯩꯅꯣ ꯈꯔ ꯆꯥꯈꯤ ꯇꯥꯔꯦ ꯄꯨꯄꯨꯒ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯀꯣꯃꯦꯟ ꯈꯔ ꯀꯥꯞꯁꯟꯒꯦ ꯄꯣꯂꯤꯒꯥꯎꯁꯦ ꯄꯦꯜꯂꯕꯅꯦ ꯖꯒꯣꯏ ꯁꯥꯔꯦ
ꯂꯥꯏꯛ ꯇꯧꯖꯔꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯇꯝ ꯈꯔꯅꯤ ꯉꯥꯏꯕꯗ ꯍꯣꯔꯤꯕꯣꯜ ꯑꯣꯏꯔꯅꯤ ꯄ꯭ꯔꯚꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯏꯔꯣꯏꯗ ꯄ꯭ꯔꯚꯨ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯂꯩꯇꯦ ꯆꯤꯠꯇꯣꯝꯕꯤ ꯁꯤꯔꯦ ꯂꯩꯅꯥꯌꯦ ꯄ꯭ꯔꯚꯨꯅ ꯍꯥꯏ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯆꯨꯝꯃꯤ ꯄ꯭ꯔꯚꯨ ꯑꯗꯨꯕꯨ ꯖꯒꯠ ꯁꯪꯁꯥꯔ ꯁꯦꯝꯕꯤꯔꯤꯕ ꯚꯒꯋꯥꯟ ꯃꯥꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯗ ꯉꯁꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯃꯥꯒꯤ ꯃꯇꯝꯅ ꯂꯣꯏꯗ꯭ꯔꯒꯗꯤ ꯁꯨꯝ ꯂꯩꯒꯗꯧꯕꯅꯤ ꯄ꯭ꯔꯚꯨ ꯁꯪꯁꯥꯔꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯗꯨꯒ ꯅꯝꯐꯨꯗ ꯇꯧꯔꯒꯁꯨ ꯑꯄꯔꯥꯙ ꯑꯣꯏ ꯃꯥꯒꯤ ꯃꯇꯥꯡ ꯃꯇꯝ ꯑꯃꯁꯨ ꯂꯩꯌꯦ ꯄ꯭ꯔꯚꯨ ꯍꯣꯏ ꯃꯇꯝ ꯂꯩꯔꯤ ꯉꯥꯏꯗ ꯀ꯭ꯔꯤꯁꯅ ꯅꯥꯝ ꯁꯣꯟꯕ ꯍꯣꯏ ꯍꯣꯏ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯩꯁꯨ ꯑꯣꯏꯈꯤꯅꯤ ꯈꯜꯂꯨꯕꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯁꯪꯁꯥꯔ ꯑꯃꯗꯣ ꯂꯣꯏ ꯈꯟꯅꯔꯗꯤ ꯀꯃꯥꯏꯅ ꯇꯥꯏꯕꯪꯄꯥꯟ ꯍꯤꯡ ꯉꯝꯗꯣꯔꯤ ꯅꯨꯄꯥꯒꯤ ꯚꯦꯔꯦꯟꯗꯤ ꯏꯔꯣꯝꯕ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ ꯑꯥꯎ ꯃꯅꯤ ꯆꯤꯠꯇꯣꯝꯕꯤ ꯃꯥꯟꯅꯔꯦ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤꯅ ꯈꯟꯅ ꯁꯨꯝ ꯂꯩꯔꯗꯤ ꯇꯥꯏꯕꯪꯄꯥꯟ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤꯗꯣ ꯕꯦꯟꯙꯧ ꯆꯤꯇꯣꯝꯕꯤ ꯀꯁꯥꯔꯗ ꯀꯔꯝ ꯀꯥꯟꯅ ꯂꯦꯡꯉꯛꯀꯗꯧꯕꯅꯣ ꯀꯨꯝꯊꯔꯛꯀꯗꯧꯕꯅꯣ ꯁꯤꯕꯩ ꯋꯥꯔꯤ ꯇꯣꯛꯁꯤ ꯂꯥꯏꯅꯥꯅ ꯅꯣꯛꯁꯜꯂꯁꯨ ꯃꯥꯏꯅ ꯅꯣꯛꯁꯤ ꯅꯣꯛꯂꯤ ꯁꯨꯃꯥꯏꯅ ꯅꯣꯛꯁꯤ ꯍꯣꯏ ꯆꯤꯇꯣꯝꯕꯤ ꯁꯤꯕ ꯋꯥꯁꯤ ꯌꯥꯝ ꯄꯟ ꯐꯠꯇꯦ ꯅꯣꯡꯃꯗꯤ ꯆꯠꯀꯅ ꯂꯩꯔꯛꯄꯣꯠꯅꯤ ꯅꯠꯇ꯭ꯔꯣ ꯆꯦꯇꯣꯝꯕꯤ
Mane sumane che tombi bendole nadi ahlo mina ma si su jare maki maya ga yaudram ni che tombi hosina lengsan gudo hairiba dabada hairiba Chimban se nusidra chitambi kuhi taini ko sibagi wari natida mani parbo asomda a khoi ibu om jawre ibok ta haibani lena jarabo hai lena jarabo hai Krishna phangbaisi heda laina phangbo ja ponte na ta kariya ge parbo wadana di Krishna phangja ponti ba punsi nung sangna paluko isu maya punamak hingdabani ko sangna hingdabani ko sangna maya punamak hingdabani ko sangna hingdomi bendho kedobe hinguduna maya na hana ko na sigadomni khori chatlasu jare che tombi ai aiga sarmana oja prathana mate amata tajaoge oja gi channel si ngasi thengnajabani Hare Krishna thagachari egabu ega kai lamdagi nomtang haibiu duna noktabani ko hai bendong nokare akhoi ega kai lamgino tang haibiro ono egabu haningai thagachari ega ina kari haina sakani isna mayam se nung sibidana sum haya padum haidung dum sakchalimi aiga mayam isna like to bigo midi panjame like ti le leite ko akhoi prabhu lei bro aduna bhagavan Krishna phangba se laina phangba ja punti kari wano wadana ishwar phangja ponte wadana pasa phangja ponte Mahaprabhuna hairami Harinam jab aduga nangi gun ama naiba asini mani naina chatpado chafam chana chalu khundo parengi maikaida kundo parengi maikaida haina saklasu dugamu lakseroi pelabani koi aduna Krishna Bhagavan phangbai se wadana Bhagavan phangja ponte Bhagavan di kadai lei mi bagi hidi antrada atma da lona Bhagavan lei akhoi na khangdabagi akhoi na lambi khangdabagi u phangdabani tashengbadi Manipur gini haujikti Delhi da sum leire Hare Krishna adudi ega Delhi da leire badi job to biramani jam nungaijai penjai ega nanaw nusibiduna changbirektuna yeng tabibe damte ega bosu nanai dum khoramjari ega nanai di sei sakpa oja suna chadi laina chatlani haiba adugi Radha Krishna
시조론데 끝자버니 타와이망 이정저버니 짠미우나 잉우라다 크리스나기 시조론다 잉우라다 크리스나기 시조론데 굴다나티 대박 마스터 컷니 하이랑 코이니다 짜나바 하이니다 시부다 토이나 하라우바 하이니다 딱다 가우드레 이제 톰보 톰비 끝자버니 레나 머니푸르다 라오 임팔다에 이정여버니 짠미우나 잉우라다 크리스나기 시조론데 장자밤레자데 시조론다 럼비럼징미우 릴라자흔미우 니피가우사는 에라다 크리스나기 시조론다 प्रभु नाइबा हरे नाम इव केवलम करो नास्तैवो इव गति अनै था चुमी प्रभु अदुगा हेंबा कइम लेते कमेंट चुमना पाओ को मिट मरी पालसु सुदो कनुको होस्ट मसो है एगाना हरे कृष्णा रेडियो दा हाना तारंबा अदुमक निशिंग ले थागचरी हरे कृष्णा एगा ननाई हाइजबा नचदे ओजा सिंगा सक सोनजबगे सुम तुंग इंजल थगोनजब एगाना पामजब एगाना नाम तानिंग जबदुगा ननाना पांग सक सोनजबनी चेतोंबे मणिपुर दो थवाई मिहुल सुदेको है 잉오라다 크리스나기 시조론다 चित्राना खुबिउल थैंक यू हाइजब नते हाइबसे थावाइगा पुंगचाक चाइको है भालो भालो आइ बेनौना
잉우라 시초 우리는 오이드 리삐마 물티도 밤예 우제와 राधा कृष्ण श्री चोरोंदा सिबुद थोइना हाव हाइदी चिंदम हाइनिदा चुम्मे बेंधौ कखरे येंगु लान ngamद्रब इपा लानजे थांgamद्रब Sư chú rộn phận dư Thèn chú bên đâu Cũng dư lý lão Hi ngô tung yên dâu ghê Hi ngô hi ngô thiên thô gần dư ghê Lan ngâm đế Lena kape au chitambi hani dana hani phadi pempoe guru angubidi khange ne prabhu guru mi haibadi radhe radhe ai ojana hare krishna oja ako egale biri bro egale mi ngo govinda da thangni jari kuina seba phangko oja radhe hare krishna ega hare krishna ega hare krishna ega gi ba bol mak phangjabo jagega nanai pangjade sum oja singi makhada sum haita itana sum thogul chachaba nanauni ega oja haibinu sum mongol haina dum pambio aidi oja ojadri ega ega na dili da leibiraga akhoigi gaura sampradaya sumarba akhoigi hari sankirtan gi नाम असिबु थवाई जाउबिदना एगाना ननायना हाइतायन सक्चा ताबिबगी दमकता एगाबुसु अइना लामसु खोरमजरी एगाबुसु पुंसिनु सांगलेबु ओइबु गोविंद कृपादगी कमेंट इबा वारे खुदसे अयुक्तगी सांद्रबनी इचे तोंबी खुदसे लेप्त्रबनी हाय चुमी चुमी aduna ega akhogi aibu ibungo make nam natana te kesu paite kali haiba juktadi hari namna mahamantrani hari namna athoibani hari nam natana upai kesu roite aina chongurosu phalurobasu chelurobasu ko miyobagi antim matamdadi ibungo mana lambi gadomni ega aduna aikhoina kali haiba juksigadi hari nam natana karisu upai roite daingbar miyoy baisega कनागुमना हाइरिको सिरे लोरे पुंसिनी सिरे कना खंगपोनो कायना मदो मोय खंगदना हाइबनी एगा आत्मादि सिबनते को हक्चांग तनी मै चाउरिबा दुगा थवाइदि सिबनते आइना कर्म फरकना अफा मफमदा नुंगायना लेरुगदोमनी आइना फत्रगना नोरो कुंददा लेरुगदोमनी आई नाम सोंबा ओजा मंगनी हाइना अदुमबा नाम सोंबा ओजादसु अफा मफम लेगुदो नते आई ब्राह्मण बेरे शास्त्र पाबमनी हाइदना आइसु भगवान नाक्ता लेनी हाइबगी कैसु लेते मा की तौजमन कर्मननी कोइगा नोखरे बेनोलै नाना इचितमिना ओजा लखीपुर की संकीर्तन सकपा कब्रबम इबु बोक तुगी मिंगदा कौरे खंगबिब्रा करी कौरे खंगबिब्रा कब्रबंगी मदुदे लाम फंग्द्रेबो इसे तोंबी ओजा गुरु अमुबी सिंहा हाइबने ओजा गुरु अमुबी सिंहा हाइबने ओजा गुरु अमुबी से कद आई लाम फंग्द्रेबो सीएसजी लाए हरे कृष्णा वाव थागतचरी सीएसजी लाइक तोबियु आई गाना कंगनिंगाय हमत्ता जाउते अचुंबनी ओजाना ताकपीबा हरे कृष्णा एगा ननायना ताकचबा नचेदे एगा नपुना नाई पाइचा सुम ताथोक तासिन तौनबनी एगा ओजा हाइबिनुदा सुम मंगोल हाइना नुम कौबि आई मि मंगोल सिंकौइ आई चांदम सागैनी एगा ओदि
ब्राह्मण है ब्रह्मगुण लेना भगवान कृष्ण का चप माने ब्राह्मण है कनागुमदी लाइन खली तायंगबान से मियोनी ईश्वर भगवान थवाई खेनब लेते थवाई अईसु मैतेरा मासु ईश्वर लेगदमी मुस्लिम होगरा मासु मपू क्रिस्तान होगरा मासु मपूदी संसार तायंगबान तायंगपान अखोई लापू गुरुना लमजिंगपनी हयें हनबू गुरुना लौसंगदौनी लापू खुदुम तासर लाए हनगी खुबाम तिंग हलेगा हजी कलियब जुगसीदी धर्म चटपा ओ धर्म चटबा मीगी मरम मथुम पामदबा मीगी सना लुपा पामुदबा को लेतब कनागुमबो अंगम मतेंग तौजबा असिना महापुइनगी मसक ओइरन खंजै मणिपुर की जामना फावबा गुरु अमुबी सिंगा खंगदे प्रभु ओ आई ताजद्री प्रभु होय लेरमनी अखोनदी अंगांगनिना हाइदी थोइदोंग तादबा हानगी ममांगगी ओजा गुरु सिंह ओइरमनी प्रभु अखोगी मिंग पंदबदा ओजा गुरु गुलापी गुरुदेवोगी हतकता लेरंबा ओजा सिंह ओइरमगनी प्रभु अखोई एगासिबु दिल्ली दा तुम सेटिंग और बाइसिबु अदा लम लौना सुम हाइदे फ्लैट लौना सुम लेरब्रा अमु मणिपुर दा हनगिदौब्रा सुम खंगदना हंगजबनी कोइगा सेजी लाइक तौबिरमो कनाना लेरी इचना मैम चित्रा थोक्रा मारे अदुना एगा सैदा जामना फजना मयेक चुमना अमदा कक्प जाद्रबा अमदा सोयबा जाद्रबा सेमा लाली हनिंगा लेद्रबदो खोगी ओजा गुरु भगवान चप मानरबा जा गुलापीना थंबिरमिनी लेना अचुम्बा याम ngangi खरा पैसा खरा पाहलोमी अचुम्बनी चितुम्बेने हाइजरिसे ननाउन हाइजरिसे इसैदा हाइयों आइगा मतम काया ले ले अंगांग ओइना ओइजेबे खंगना छाउना दूना मतम काया ले ले अंगांग ओइना इसैदा फजना इबिरमी गुरुदेव गुलापीना मिंगे पनहैदे अदुबु पंद्रगदी मीनसु खंगदे कनागुमना को अदुना पंजबनी अखोयगुमना गुरुदेव मिंग पनबगी मतिक चाजदे लेना खरांग सिदरे हाय सिदौ लांनारिने हाय ahal oirang ni changai chaurang ni ichai sunung shibagi thauri na pulle unshil oirang le jungi ma pau lang le loina hundo lam le mong pham ne le matam kaya li li angang oi ne maram marakta lai manipura angang singga adumak Delhi da leire hajiki oinadi yam nungsi pongfam lamdamgi हरिनाम सक सोनबा ताजबता हरे कृष्णा एगा दिल्ली दा लेरबसु एगा बॉम्बे दा लेरबसु अमेरिका दा लेरबसु साउथ अफ्रीका दा लेरबसु इंडियन दा लेरबसु इसागी धर्म
ꯍꯔꯤꯅꯥꯝꯗꯤ ꯑꯩꯒ ꯑꯊꯥꯞꯄ ꯑꯅꯛꯄ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒ ꯀꯣ ꯍꯔꯤꯅꯥꯝꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯍꯔꯤꯅꯥꯝ ꯂꯣꯏ ꯂꯩ ꯑꯩꯒ ꯑꯁꯤꯕꯨ ꯀꯥꯎꯕꯤꯗꯕ ꯀꯣ ꯑꯗꯨꯅ ꯍꯔꯤꯅꯥꯝꯗꯤ ꯑꯊꯣꯏ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯀꯔꯤꯝ ꯂꯩꯇꯦꯒ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯗ ꯀꯔꯣꯔꯄꯇꯤꯁꯨ ꯃꯤꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒ ꯀꯔꯤꯁꯨ ꯄꯨꯅ ꯆꯠꯂꯣꯏ ꯃꯁꯥ ꯊꯋꯥꯏ ꯇꯦꯡ ꯆꯠꯈꯤꯗꯧꯕ ꯂꯣꯏꯅ ꯍꯨꯟꯗꯣꯛꯒꯗꯧꯅꯤꯒ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯍꯥꯏꯁꯤꯗꯤ ꯄꯟꯆꯚꯨꯠꯅ ꯁꯥꯕ ꯂꯨꯞ ꯌꯥꯎꯗꯅ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯉꯝꯗꯦ ꯂꯨꯞꯁꯨ ꯇꯧꯒꯅꯤ ꯙꯔꯃꯁꯨ ꯇꯧꯒꯅꯤ ꯀꯣ ꯑꯗꯨꯒ ꯗꯥꯟꯁꯨ ꯇꯧꯒꯅꯤ ꯏꯁꯣꯔꯗ ꯀꯠꯄꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯁꯦꯟ ꯇꯥꯔꯦꯅ ꯀꯔꯣꯔꯄꯇꯤ ꯄꯩꯁꯜꯂꯒ ꯏꯁꯣꯔꯗ ꯍꯩ ꯑꯃ ꯂꯩ ꯑꯃ ꯀꯠꯇ꯭ꯔꯕ ꯑꯩꯅ ꯑꯍꯜ ꯂꯃꯟꯗ ꯗꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯔꯣꯔ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤꯝꯇ ꯃꯃꯜ ꯂꯩꯇꯦ ꯑꯩꯒ ꯃꯁꯤ ꯑꯩꯁꯨ ꯈꯪꯖꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤ ꯂꯣꯏꯔꯛꯄꯩ ꯁꯤꯕꯩ ꯃꯇꯝ ꯅꯠꯇꯦꯀꯣ ꯍꯣꯏ ꯏꯆꯦ ꯇꯣꯝꯕꯤ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯃꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯊꯥꯖꯕꯤꯌꯨꯀꯣ ꯃꯁꯤ ꯂꯦꯡꯗ꯭ꯔꯕ ꯄꯨꯟꯅ ꯊꯝꯃꯕꯅꯤꯀꯣ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯊꯝꯅ ꯂꯩꯔꯝꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯇꯥꯛꯆꯕ ꯅꯠꯆꯗꯦ ꯏꯄꯥ ꯏꯆꯥꯅꯅ ꯁꯨꯝ ꯇꯥꯟꯅꯖꯕꯅꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯊꯥꯞꯄ ꯑꯅꯛꯄ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯒ ꯏꯆꯥ ꯏꯁꯨꯒꯤ ꯁꯦꯝꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯅꯥꯝ ꯀꯥꯎꯕꯤꯗꯕ ꯏꯁꯣꯔꯗ ꯀꯠꯄꯤꯕ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯔꯁꯨ ꯑꯩꯅ ꯁꯨꯔꯤꯁꯦ ꯏꯁꯣꯔ ꯁꯦꯕꯥꯒꯤꯅꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯚꯒꯕꯥꯟꯒꯤꯅꯤ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯚꯒꯕꯥꯟꯒꯤꯅꯤ ꯑꯩꯅ ꯅꯣꯝꯃꯤꯁꯦ ꯚꯒꯕꯥꯟꯒꯤꯅꯤꯅ ꯚꯒꯕꯥꯟ ꯅꯠꯇ ꯁꯤꯟꯅꯕ ꯄ꯭ꯔꯚꯨ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯈꯔꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯇꯪ ꯑꯣꯏꯔꯁꯨ ꯇꯝꯖꯒꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯇꯝꯖꯒꯦ ꯍꯥꯏꯕꯤꯅꯨ ꯄ꯭ꯔꯚꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯑꯩ ꯑꯣꯖꯥ ꯅꯠꯆꯗꯦ ꯄ꯭ꯔꯚꯨꯒꯤ ꯑꯈꯪꯕ ꯏꯁꯣꯔꯒꯤ ꯚꯒꯕꯥꯟꯒꯤ ꯃꯍꯩꯇ ꯇꯠꯇ ꯂꯩꯕꯁꯨ ꯑꯩ ꯄ꯭ꯔꯚꯨꯗꯩ ꯍꯪꯖꯒꯦ ꯑꯩꯅ ꯈꯤꯇꯪ ꯑꯃ ꯑꯅꯤꯇꯪ ꯈꯪꯕ ꯂꯩꯔꯝꯃꯒꯁꯨ ꯄ꯭ꯔꯚꯨꯒ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯍꯣꯠꯁꯦ ꯑꯆꯨꯝꯕ ꯉꯥꯡꯖꯕꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯔꯥꯟꯕ ꯉꯥꯡꯗꯕꯅꯤ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯁ ꯇꯨꯝꯕꯇꯅꯤ ꯐꯔꯤꯕ ꯀꯣꯃꯦꯟ ꯆꯨꯝꯗꯕꯒꯇꯅꯤ ꯑꯗꯣ ꯄꯩꯁꯥ ꯀꯩꯕ ꯄꯩꯁꯥ ꯍꯥꯏ ꯃꯥꯜꯂꯦ ꯀꯩꯅꯣ ꯊꯥꯒꯗꯤ ꯀꯜꯂꯤ ꯑꯩꯗꯤ ꯄꯩꯁꯥ ꯊꯥꯒꯠꯂꯤ ꯑꯩꯗꯤꯕ ꯄꯩꯁꯥꯒꯗꯤ ꯊꯥꯒꯠꯄ ꯀꯜꯂꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤꯗ ꯏꯆꯦ ꯇꯣꯝꯕꯤ ꯀꯅꯥꯁꯨ ꯑꯣꯏꯗꯕ ꯉꯥꯡꯅꯗꯦꯗ ꯑꯆꯨꯝ ꯆꯨꯝꯕꯇꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯄꯦ ꯅꯝꯕꯔ ꯄꯤꯔꯛꯂꯗꯤ ꯐꯕ ꯍꯣꯁ ꯑꯩ ꯐꯣꯟ ꯄꯦꯒ ꯂꯩꯖꯗꯦꯗ ꯕꯦꯟꯙꯧ ꯄꯩꯁꯥ ꯂꯩꯔꯒꯅꯤ ꯐꯣꯟ ꯄꯦ ꯀꯥꯏꯗꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯒ ꯐꯣꯟ ꯄꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯩꯁꯥ ꯄꯥꯏꯔꯒꯅꯤ ꯐꯣꯟ ꯄꯦꯒ ꯍꯥꯏꯗꯣ ꯄꯩꯁꯥ ꯄꯥꯏ ꯃꯤꯒꯤꯅꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯕ ꯂꯥꯛꯄꯗꯤ ꯄꯥꯏꯕ ꯃꯤꯒꯤꯅꯤꯀꯣ ꯃꯅꯤ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯒꯣꯕꯤꯟꯗꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯃꯅꯤ ꯑꯩꯒ ꯄꯨꯝꯅꯃꯛꯁꯦ ꯒꯣꯕꯤꯟꯗꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯒꯣꯕꯤꯟꯗ ꯚꯒꯋꯥꯟꯒꯤ ꯀ꯭ꯔꯤꯄꯥ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯗꯦ ꯑꯩꯒ ꯂꯩꯔꯤꯁꯨ ꯒꯣꯕꯤꯟꯗꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯜꯅꯤ ꯒꯣꯕꯤꯟꯗꯅ ꯄꯤꯔꯒꯅꯤ ꯑꯩꯅ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕ ꯆꯠꯂꯤꯕ ꯆꯥꯔꯤꯕ ꯊꯛꯏꯕ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯣꯕꯤꯟꯗ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗ ꯚꯒꯋꯥꯟꯅ ꯀꯠꯇꯕꯁꯨ ꯆꯠꯇꯦ ꯑꯗꯨꯅ ꯏꯁꯥ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯇꯕ ꯑꯃꯗꯁꯨ ꯑꯗꯨꯝ ꯀꯠꯄ ꯃꯤꯒꯤ ꯃꯊꯨꯝ ꯄꯥꯝꯗꯕ ꯑꯆꯨꯝꯕ ꯆꯠꯄ ꯑꯣꯏꯗꯕꯁꯨ ꯇꯧꯗ ꯌꯥꯗꯦ ꯀꯜꯂꯤꯑꯕ ꯃꯤꯑꯣꯏꯕꯁꯤꯀꯣ ꯏꯆꯦ ꯇꯣꯝꯕꯤ ꯑꯩ ꯈꯨꯠ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯩꯒꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯒ ꯁꯔꯨꯛ ꯆꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯩꯒꯥꯕꯨ ꯅꯅꯥꯎꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯈꯔ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯒ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯗ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯈꯔꯇꯁꯨ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯇꯝ ꯍꯣꯡꯉꯦ ꯑꯩꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯁꯦ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯅ
ꯁꯛ ꯇꯥꯛꯄꯅꯤ ꯖꯒꯣꯏ ꯏꯁꯩꯅ ꯃꯩꯇꯩꯒꯤ ꯖꯒꯣꯏ ꯏꯁꯩ ꯔꯥꯁ ꯋꯥꯔꯜꯅ ꯃꯁꯛ ꯈꯪꯕꯤꯔꯤꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩꯇꯩ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯐꯖꯈ꯭ꯔꯕ ꯅꯤꯡꯊꯤꯈ꯭ꯔꯕ ꯁꯛꯇꯒꯤ ꯀꯨꯆꯨꯗꯒꯤ ꯐꯤꯖꯦꯠꯇꯒꯤ ꯆꯥꯖꯦꯛꯇꯒꯤ ꯆꯟꯗꯣꯟ ꯇꯋꯥ ꯊꯤꯜꯂꯗꯅ ꯍꯔꯤ ꯃꯟꯗꯤ ꯆꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯅ ꯑꯩꯈꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯈ꯭ꯔ ꯄꯣꯠꯅꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯁꯨ ꯅꯥ ꯌꯦꯛꯇꯅ ꯁꯨꯝ ꯂꯩꯕꯤꯌꯨ ꯑꯩꯁꯨ ꯆꯠꯈꯤꯕ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯐꯝꯗꯤ ꯀꯥꯎꯖꯔꯦ ꯗꯤꯜꯂꯤꯗꯅꯤ ꯁꯣꯔꯥꯙ ꯑꯃꯒꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯔꯛꯄꯅꯤ ꯅꯍꯥꯛꯀꯤ ꯈꯨꯠꯇꯣ ꯄꯨꯖꯥ ꯇꯧꯋꯣ ꯄꯩꯁꯥ ꯀꯠꯂꯣꯃꯦ ꯍꯥꯏ ꯏꯆꯦꯇꯣꯝꯕꯤꯅ ꯅꯠꯇꯦꯍꯦ ꯄꯩꯁꯥ ꯊꯥꯒꯦ ꯈꯟꯕꯅꯤ ꯍꯥꯏꯕꯅꯤ ꯍꯣꯁ ꯍꯥꯏꯅ ꯑꯗꯨ ꯕꯕꯥ ꯄꯩꯁꯥ ꯊꯥꯕꯗꯣ ꯑꯁꯤꯒꯗꯤ ꯀꯃꯥꯏꯅ ꯊꯥꯅꯤꯗꯣ ꯑꯗꯨꯅꯅꯤ ꯕꯦꯟꯊꯧꯅ ꯐꯣꯟ ꯄꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯐꯣꯟ ꯄꯦ ꯂꯩꯖꯗꯦꯕ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯑꯩꯒ ꯑꯁꯤꯒꯁꯨ ꯁꯣꯔꯥꯙ ꯀꯔꯃꯁꯦ ꯁꯨꯝ ꯇꯣꯏꯒꯟꯕꯅꯤꯅ ꯑꯩ ꯆꯠꯆꯍꯧꯗ꯭ꯔꯦ ꯗꯤꯜꯂꯤꯗꯣ ꯄꯩꯁꯥ ꯐꯪꯗꯕ ꯀꯣꯏꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯟꯅꯕ ꯌꯥꯗꯗꯅ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯗꯤꯜꯂꯤꯗꯣ ꯃꯐꯝꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯩꯇꯩ ꯈꯨꯟ ꯈꯔ ꯇꯥꯏ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗꯒꯤ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕ ꯁꯣꯔꯥꯙ ꯁꯣꯔꯕ ꯚꯥꯃꯣꯟ ꯃꯣꯏ ꯃꯔꯤꯔ ꯃꯉꯥꯔ ꯃꯣꯏ ꯆꯠꯈꯤ ꯃꯈꯣꯏꯅ ꯑꯥꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯞ ꯗꯥꯎꯟꯒꯤ ꯇꯤꯀꯦꯠꯀ ꯃꯣꯏꯅ ꯂꯣꯏꯅ ꯀꯛꯄꯤꯔꯛꯄꯅꯤ ꯑꯗ ꯃꯣꯏ ꯗꯈꯤꯅꯥꯁꯨ ꯇꯧꯔꯛꯏ ꯍꯥꯏ ꯃꯣꯏ ꯀꯣꯏꯁꯨ ꯀꯣꯏꯔꯦ ꯐꯅ ꯀꯨꯏꯅ ꯗꯤꯜꯂꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯀꯣꯏꯖꯒꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯒ ꯇꯝꯃꯝꯗ꯭ꯔꯦ ꯆꯠꯍꯧꯗ꯭ꯔꯦ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯇꯥꯟꯕꯗꯣ ꯁꯤꯔꯒ ꯆꯥꯒꯗꯕꯅꯤ ꯊꯝꯖꯜꯂꯨ ꯍꯣꯁ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯕꯦꯟꯊꯧ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯆꯅꯤ ꯇꯥꯟꯕꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯦꯀꯥꯎꯟꯗ ꯇꯨꯡꯕ ꯉꯝꯒꯗꯧꯅꯣ ꯕꯦꯟꯊꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄ ꯑꯗꯣ ꯑꯩꯒ ꯂꯥꯏꯛ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯇꯦꯡ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯖꯥꯇꯤꯅꯗꯤ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗꯤ ꯃꯤꯖꯥꯇꯤꯅꯁꯨ ꯈꯔꯁꯨ ꯍꯟꯊꯅ ꯈꯜꯂꯦ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯥꯒꯤ ꯗꯤꯜꯂꯤꯗ ꯂꯩꯔꯕꯅꯤꯅ ꯏꯆꯥ ꯏꯁꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯝ ꯇꯧꯅꯔꯝꯕꯅꯤ ꯗꯤꯜꯂꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯊꯦꯡꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯖꯥꯕꯨ ꯃꯅꯤꯄꯨꯔꯗ ꯂꯦꯡꯕꯤꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯏꯆꯦꯇꯣꯝꯕꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯆꯔꯝꯃꯦ ꯏꯀꯨꯏ ꯀꯨꯏꯔꯝꯗ꯭ꯔꯦ ꯊꯥ ꯑꯃꯅꯤ ꯃꯇꯨꯡꯗꯅꯤ ꯕ꯭ꯂꯨ ꯂꯩꯔꯝꯃꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏ ꯇꯥꯕ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯑꯣꯖꯥ ꯗꯤꯜꯂꯤ ꯀꯣꯃꯦꯟ ꯌꯥꯝꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯗꯤꯜꯂꯤ ꯀꯣꯏꯕ ꯃꯇꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯇꯥꯕꯗ ꯋꯥꯔꯤꯅꯤ ꯇꯥꯕ ꯋꯥꯔꯤꯅꯤ ꯁꯤꯗꯤ ꯑꯣꯖꯥ ꯗꯤꯜꯂꯤ ꯀꯣꯏꯕꯩ ꯃꯇꯥꯡꯁꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯕ꯭ꯂꯨ ꯂꯥꯏꯕꯛꯒ ꯇꯝꯃꯝꯗ꯭ꯔꯦ ꯈꯨꯠ ꯌꯦꯠꯀꯤ ꯌꯥꯗ꯭ꯔꯦ ꯑꯩꯗꯨꯅ ꯀꯣꯃꯦꯟ ꯌꯥꯝꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯥꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯗꯤꯜꯂꯤꯗꯒꯤ ꯍꯦꯟꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯥ ꯑꯗꯨꯃꯛ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯒꯥ ꯋꯥꯎ ꯁꯜꯃꯥꯅ ꯇꯥꯃꯪꯒꯣꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯣꯝ ꯄꯣꯝ ꯄꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯥ ꯊꯥꯒꯠꯆꯔꯤ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯎꯅꯗꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯥꯡꯒꯠꯂꯦ ꯇꯥꯃꯣꯒꯤꯗꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯜꯃꯥ ꯑꯇꯥꯒꯤ ꯂꯣꯏꯈ꯭ꯔꯕꯣꯏ ꯇꯜꯃꯥ ꯑꯇꯥꯒꯤ ꯂꯣꯏꯈ꯭ꯔꯕꯣꯏ ꯑꯗꯨꯅꯦ ꯕ꯭ꯂꯨ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯀꯨꯏꯔꯦ ꯇꯥꯃꯒꯣꯜ ꯍꯣꯏ ꯀꯨꯏꯔꯦ ꯑꯗꯨꯅ ꯏꯕꯣꯍꯜ ꯍꯦꯛ ꯍꯦꯛ ꯐꯪꯅꯩ ꯃꯥ ꯑꯦꯜꯕꯤꯗ ꯑꯗꯣ ꯆꯪꯕ ꯉꯝꯗꯦ ꯅꯦꯠꯁꯤꯅ ꯑꯗꯨꯝ ꯎꯔꯨ ꯂꯩꯕꯀꯣ ꯅꯍꯥꯟꯗꯤ ꯅꯣꯡꯃ ꯆꯪꯉꯨꯔꯦ ꯁꯦ ꯂꯣꯏꯔꯒ ꯑꯇꯥꯗ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯑꯣꯏꯃ ꯆꯦ ꯂꯩꯅꯥ ꯊꯥꯔꯤ ꯍꯥꯏ ꯁꯜꯃꯥꯟ ꯆꯦ ꯂꯩꯅꯥ ꯊꯥꯔꯤ ꯍꯥꯏ ꯀꯩꯅꯣ ꯁꯔꯃ ꯑꯩꯅ ꯕꯦꯟꯙꯧ ꯀꯧꯔ ꯅꯪ ꯆꯦ ꯀꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯊꯣꯛꯄꯤꯈ꯭ꯔꯕꯣ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯕꯨ ꯀꯨꯏꯔꯦ ꯁꯔꯃ ꯅꯥ ꯌꯦꯛ ꯇꯧꯗꯦꯀꯣ ꯍꯣꯏ ꯅꯥ ꯌꯦꯛꯇꯕ ꯑꯣꯏꯌꯨ
ꯇꯜꯃꯥ ꯀꯅꯥꯅ ꯀꯧꯔꯛꯄꯅꯣ ꯈꯪꯉꯨ ꯍꯣꯁ ꯑꯆꯨꯝꯕ ꯍꯣꯏ ꯍꯣꯏ ꯈꯪꯉꯤ ꯕꯦꯟꯙꯧ ꯀꯧ ꯃꯥꯜꯂꯤ ꯇꯥꯃꯪꯒꯣꯜ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯅꯤ ꯁꯔꯃ ꯑꯩꯅ ꯕꯦꯟꯙꯧ ꯀꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯆꯦ ꯀꯧꯔꯛꯄꯗꯨꯒꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯦ ꯇꯧꯗꯦ ꯇꯥꯃꯪꯒꯣꯜ ꯍꯣꯏ ꯍꯣꯏ ꯅꯥ ꯌꯦꯛꯇꯕ ꯑꯣꯏꯌꯨ ꯑꯩ ꯉꯔꯥꯡꯁꯨ ꯑꯦꯜꯕꯤ ꯊꯥꯏꯑꯕ ꯑꯗꯣ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯌꯥꯝ ꯅꯣꯛꯅꯔꯦ ꯑꯩꯁꯦ ꯁꯜꯃꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯇꯣꯝꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯧꯅꯣ ꯀꯁꯥꯔꯗ ꯇꯣꯝꯕꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯌꯦ ꯁꯜꯃꯥꯅ ꯁꯜꯃꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯉꯁꯤ ꯀꯩꯅꯣꯍꯦ ꯉꯁꯤ ꯅꯣꯡ ꯈꯨꯠꯆꯨ ꯑꯃꯅꯦ ꯏꯆꯦ ꯇꯣꯝꯕꯤ ꯀꯁꯥꯔꯗ ꯑꯁ ꯅꯣꯡ ꯄꯨꯔꯥ ꯍꯩꯗꯣꯛꯄꯖꯥꯠꯅꯤ ꯅꯣꯡ ꯍꯥꯏꯕꯨ ꯍꯥꯏꯅ ꯀꯥꯟꯗ ꯑꯗꯨꯝ ꯍꯩꯗꯣꯛꯄꯖꯥꯠꯅꯤ ꯁꯟꯗꯥ ꯄꯨꯡ 3:45 ꯁꯨꯝ ꯇꯨꯔꯝꯃꯤ ꯃꯁꯨ ꯍꯣꯁꯇ ꯀꯅꯥꯅ ꯀꯧꯔꯛꯄꯅꯣ ꯍꯥꯏꯈꯣ ꯇꯁꯃꯥ ꯇꯥꯃꯪꯒꯣꯜ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯣ ꯃꯥꯟꯅꯩꯅ ꯑꯩꯁꯨ ꯏꯔꯣꯜꯂꯤ ꯑꯩꯅ ꯚꯦꯂꯦꯟꯗ꯭ꯔꯤ ꯏꯔꯣꯝꯕꯅꯤ ꯅꯪꯅ ꯀꯔꯤ ꯏꯔꯣꯝꯕꯅꯣ ꯏꯆꯦ ꯂꯩꯅꯥꯅ ꯀꯧꯔꯛꯂꯤꯃꯤ ꯇꯥꯃꯪꯒꯣꯜ ꯍꯣꯏ ꯍꯣꯏ ꯑꯩ ꯈꯪꯉꯤꯗ ꯕꯦꯟꯙꯧ ꯂꯩꯅꯥꯁꯦ ꯃꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯌꯦ ꯁꯔꯃ ꯂꯨꯅ ꯈꯨꯇꯧ ꯑꯃꯅꯤ ꯑꯩ ꯃꯤꯁꯨ ꯀꯧꯔꯛꯀꯅꯤ ꯃꯥꯏ ꯄꯨꯄꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯗꯣ ꯆꯤꯟꯈ꯭ꯔꯄꯣꯠꯅꯤ ꯍꯣꯔꯦꯟ ꯑꯩꯒꯤ ꯂꯣꯏꯕꯒꯅꯦ ꯃꯥ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕ ꯆꯠꯂꯤ ꯑꯗꯨꯅ ꯕꯦꯟꯊꯧ ꯂꯩꯅꯥꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯥ ꯏꯆꯦ ꯂꯩꯅꯥꯅ ꯀꯧꯅꯕꯅꯤ ꯇꯥꯃꯪꯒꯣꯜꯁꯦ ꯀꯨꯏꯔꯦ ꯀꯨꯏꯔꯒ ꯄꯥꯈꯪ ꯃꯥꯟꯁꯤꯜꯂꯛꯂꯤꯀꯣ ꯑꯣ ꯃꯤꯅ ꯍꯅꯨ ꯃꯥꯜꯂꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯩ ꯑꯗꯨꯃꯛ ꯑꯣꯏꯖꯒꯦ ꯕꯦꯟꯙꯧ ꯂꯩꯅꯥꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯁꯔꯃ ꯃꯥꯛꯇꯤ ꯑꯩꯗꯤ ꯁꯨꯝ ꯃꯃꯥꯡꯗ ꯁꯨꯝ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯀꯣꯃꯦꯟ ꯁꯠ ꯁꯠ ꯄꯥꯎ ꯆꯠꯀꯗꯕ ꯃꯐꯝ ꯌꯥꯝꯃꯤ ꯀꯣ ꯍꯣꯁ ꯑꯎꯏꯕ ꯎꯔꯦꯗꯅ ꯁꯔꯃ ꯑꯎꯏꯕ ꯍꯥꯏꯁꯦ ꯁꯔꯃ ꯂꯩꯁꯥꯕꯤꯗ ꯕꯦꯟꯙꯧ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯉꯥꯔꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯁꯥꯔꯒꯤꯔꯣ ꯅꯣꯕꯦꯝꯕꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯣ ꯏꯆꯦ ꯇꯣꯝꯕꯤ ꯂꯥꯛꯎ ꯂꯥꯛꯑꯣ ꯅꯨꯄꯥ ꯉꯥꯏꯖꯔꯝꯒꯦ ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯃꯊꯛꯇ ꯂꯥꯛꯑꯅꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯅꯤꯀꯣ ꯗꯥ ꯕꯁꯟꯇ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯁꯔꯃꯥꯅ ꯎꯝ ꯉꯥꯔꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯁꯥꯔꯒꯤꯔ ꯃꯗꯣ ꯑꯣꯖꯥ ꯕꯦꯟꯙꯧ ꯂꯩꯅꯥꯗ ꯍꯪꯕꯤꯌꯨ ꯑꯣꯖꯥ ꯉꯁꯤꯗꯤ ꯑꯅꯧ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯒꯤ ꯌꯨꯇꯨꯞ ꯂꯥꯛꯏꯗ ꯀꯣꯏꯊꯔꯛꯑꯦ ꯑꯧ ꯍꯣꯏ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯝ ꯆꯪꯕꯤꯔꯛꯑꯦ ꯕ꯭ꯂꯨ ꯕꯦꯟꯙꯧ ꯂꯩꯅꯥ ꯑꯩ ꯎꯏꯔꯦꯗ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯎꯏꯔꯕꯣ ꯌꯦꯡꯉꯨ ꯏꯆꯦ ꯇꯣꯝꯕꯤ ꯎꯏꯕꯗꯤ ꯀꯥꯏꯗꯦꯀꯣ ꯃꯣꯕꯥꯏꯜ ꯈꯨꯠꯇꯩ ꯇꯥꯈꯤꯅꯤ ꯄꯀꯥꯗ ꯇꯥꯔꯗꯤ ꯗꯤꯁꯄ꯭ꯂꯦ ꯆꯥꯛꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯗꯣ ꯕꯦꯟꯙꯧ ꯂꯩꯅꯥꯗ ꯍꯪꯕꯤꯔꯣ ꯁꯔꯃ ꯅꯨꯡꯉꯥꯏꯖꯔꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯃꯌꯥꯝ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯀꯁꯥꯔ ꯃꯆꯥ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜ ꯄꯥꯏꯔꯤꯕ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯃꯅꯤꯄꯨꯔꯁꯦ ꯏꯔꯥꯡ ꯊꯣꯛꯑꯝꯗꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯀꯗꯥꯏꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯅꯨꯡ ꯄꯥꯏꯒꯅ ꯊꯥ 3 ꯊꯥ 4 ꯊꯥꯗꯈ꯭ꯔꯦ ꯇꯥꯃꯪꯒꯣꯜꯅ ꯑꯩꯉꯣꯟꯗ ꯒ꯭ꯂꯨ ꯍꯥꯞꯄꯤꯁꯦ ꯆꯍꯤ ꯐꯥꯔꯝꯃꯅꯤꯀꯣ
ꯁꯔꯃ ꯅꯪꯒꯤꯗꯣ ꯇꯥꯃꯣꯅ ꯏꯀꯥꯏ ꯄꯤꯕ ꯃꯥꯜꯂꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯗ ꯁꯔꯃ ꯀꯣ ꯇꯥꯃꯣꯒꯣꯟꯗꯤ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯄꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯅ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯪꯗꯅ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯀꯨꯏꯔꯦ ꯆꯍꯤ ꯃꯃꯥꯡꯗ꯭ꯔ ꯀꯩꯅꯣ ꯏꯕꯣꯍꯜꯅ ꯑꯣꯖꯥ ꯃꯪꯒꯣꯜ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯅꯀꯣ ꯃꯥꯀ ꯑꯃꯅ ꯀꯅꯥꯅꯣ ꯀꯥꯎꯈ꯭ꯔꯦ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯗꯤ ꯈꯪꯗꯦ ꯕ꯭ꯂꯨ ꯄꯤꯌꯨꯔꯦꯕꯀꯣ ꯕ꯭ꯂꯨ ꯄꯤꯌꯨꯗꯒꯤꯅꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯇꯧꯕꯤꯈꯤꯗꯅꯅꯦꯀꯣ ꯁꯔꯃ ꯃꯗꯨꯗꯤ ꯇꯥꯡꯒꯣꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯑꯩ ꯂꯥꯁꯇꯣ ꯄꯥꯏꯗꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥ ꯆꯤꯡꯉ ꯆꯦꯅꯦꯜ ꯄꯥꯏꯗꯣ ꯃꯔꯦꯛ ꯈꯝꯕ ꯏꯅꯥꯎ ꯈꯝꯕ ꯑꯦꯛꯄꯝ ꯃꯣꯏꯒ ꯇꯥꯟꯅꯕꯤꯔꯒ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯃꯤ ꯁꯦꯝꯕꯤꯔꯤꯃꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯗꯤ ꯇꯤꯡꯅ ꯇꯧꯖꯕꯅꯦꯕꯀꯣ ꯃꯤ ꯐꯅꯌꯥꯝꯅ ꯑꯩꯒꯤ ꯍꯦꯠ ꯇꯧꯅ ꯍꯧꯖꯤꯛꯐꯥꯎ ꯑꯃ ꯂꯧꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯦ ꯑꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯩꯀꯣ ꯃꯥꯅ ꯁꯤꯝ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯑꯃꯨꯛ ꯆꯪꯉꯛꯇ ꯍꯧꯖꯤꯛꯐꯥꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯁꯨꯁꯦ ꯑꯉꯥꯡ ꯑꯃꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯩ ꯅꯤꯡꯁꯤꯡꯂꯤꯀꯣ ꯍꯣꯏ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯥꯝꯒꯣꯟꯅꯅꯦ ꯑꯩ ꯕ꯭ꯂꯨ ꯄꯤꯗꯦ ꯉꯁꯤꯐꯥꯎ ꯇꯥꯝꯒꯣꯟꯅ ꯄꯥꯏꯕ ꯆꯦꯅꯦꯜꯁꯦ ꯃꯇꯝꯗ ꯅꯣꯏꯗꯤ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯦꯟꯁ ꯑꯣꯏꯔꯕ ꯀꯥꯡꯕꯨꯅꯤ ꯃꯇꯝꯗ ꯌꯦꯡꯉ ꯈꯪꯒꯅꯤ ꯑꯩ ꯉꯁꯤꯐꯥꯎ ꯃꯩꯇꯩ ꯃꯆꯥ ꯑꯃꯒꯤ ꯆꯦꯅꯦꯜ ꯀꯁꯥꯔ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯂꯣꯏꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯒ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤ ꯃꯗꯨꯗꯒꯤꯗꯤ ꯍꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯤ ꯈꯤꯇꯪ ꯃꯇꯝ ꯁꯪꯒꯟꯗꯦ ꯇꯥꯝꯒꯣꯟꯒꯤꯗꯤ ꯀꯩꯅꯣꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯠꯄꯅꯤꯀꯣ ꯑꯩꯕꯨ ꯀꯁꯥꯔꯗ ꯆꯠꯂꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯊꯨꯡꯒꯅꯤ ꯀꯔꯤ ꯋꯥꯅꯣ ꯑꯣꯖꯥ ꯅꯅꯥꯎ ꯃꯪꯒꯣꯜ ꯂꯩꯔꯤꯁꯤꯗꯤ ꯑꯣꯖꯥ ꯇꯧꯕꯅꯤ ꯇꯥꯃꯣꯒꯣꯟ ꯑꯗꯨꯅ ꯑꯩ ꯀꯣ ꯍꯣꯏ ꯑꯩꯒꯤ ꯍꯥꯏꯕꯨ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯃꯦꯗꯤꯌꯥꯗ ꯉꯁꯤ ꯑꯩ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯇ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯉꯁꯤꯐꯥꯎ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯀꯣ ꯑꯩꯉꯣꯟꯗ ꯇꯧꯗꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦꯀꯣ ꯍꯣꯏ ꯃꯤ ꯑꯁꯤ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯁꯪꯗꯕꯁꯨ ꯀꯌꯥ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯁꯨꯝ ꯌꯨꯁ ꯇꯧꯔꯝꯃꯦ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯝꯃꯦ ꯑꯩꯁꯨ ꯈꯪꯉꯦ ꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯅꯧꯅ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥ ꯆꯦꯅꯦꯜ ꯑꯐꯥꯎ ꯑꯐꯥꯎꯕ ꯀꯌꯥ ꯑꯃ ꯑꯩꯅ ꯇꯦꯁ ꯇꯧꯔꯤ ꯀꯣ ꯀꯣꯃꯦꯟꯗ ꯑꯗꯨꯕꯨ ꯀꯣꯃꯦꯟ ꯕꯦꯛ ꯍꯜꯂꯛꯄꯒꯁꯦ ꯋꯥꯍꯩ ꯀꯌꯥ ꯅꯨꯡꯁꯤ ꯇꯧꯔꯛꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯐꯥꯎ ꯑꯟꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯦꯀꯣ ꯑꯩ ꯉꯁꯤꯐꯥꯎ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯇꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯕ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯕ ꯑꯩ ꯀꯅꯥꯗꯁꯨ ꯉꯁꯤꯐꯥꯎ ꯑꯩ ꯑꯟꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯦ ꯑꯩ ꯂꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯤ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕꯨ ꯍꯣꯏ ꯚꯤꯗꯤꯑꯣ ꯐꯖꯅ ꯌꯦꯡꯕ ꯉꯝꯗꯦ ꯇꯥꯃꯣꯒꯣꯟꯒꯤ ꯍꯥꯏꯕꯨ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯒ ꯏꯁꯩ ꯆꯠꯂꯦ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄꯗ ꯁꯔꯃ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯆꯪꯉꯤꯀꯣ ꯑꯩꯒꯤꯗꯤ ꯊꯥꯖꯔ ꯀꯅꯥꯒꯨꯝꯕꯗꯤ ꯈꯪꯉꯕꯅꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯦꯠꯁꯤ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗꯒꯤ ꯃꯤꯇꯔ ꯌꯥꯡꯈꯩ ꯆꯥꯝꯃ ꯍꯦꯟ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯃꯤ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯝꯒꯅꯤ ꯔꯦꯜ ꯁꯣ ꯌꯥꯎꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯃꯥꯄꯟ ꯇꯔꯥꯐꯥꯎ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯩ ꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤ ꯂꯥꯏꯛ ꯇꯧꯕ ꯌꯥꯎꯏ ꯀꯣꯃꯦꯟ ꯄꯤꯗ꯭ꯔꯒꯁꯨ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯧꯕꯅ ꯑꯩ ꯅꯥ ꯄꯥꯏꯈ꯭ꯔꯕ ꯅꯣꯡꯃꯁꯨ ꯏꯕꯣꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥ ꯆꯪꯉꯝꯃꯤ ꯃꯥꯅ ꯑꯣꯖꯥꯝꯒꯣ ꯕ꯭ꯂꯨ ꯑꯩ ꯕ꯭ꯂꯨ ꯄꯤꯈꯤꯗꯦ ꯄꯤꯔꯨꯕꯗꯒꯤꯅꯦ ꯑꯩꯒꯤ ꯃꯤ ꯐꯅꯌꯥꯝꯅ ꯃꯣꯏꯅ ꯍꯦꯠ ꯇꯧꯕꯤꯈꯤꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯃꯅ ꯇꯥꯛꯂꯛꯏ ꯇꯥꯃꯣ ꯑꯗꯨ ꯊꯤꯔꯨꯅꯨ ꯀꯩꯁꯨ ꯀꯥꯟꯗ ꯄꯣꯠꯅꯤꯅꯀꯣ ꯑꯗꯨꯗꯨ ꯑꯩ ꯑꯗꯨꯝ ꯇꯟꯅ ꯇꯥꯃꯣꯅꯗꯤ ꯇꯥꯃꯣ ꯅꯟꯗꯤꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯦ ꯑꯩ ꯕꯦꯟꯗꯧ ꯅꯟꯗꯤꯗꯣ ꯀꯨꯏꯔꯦ ꯆꯪꯉꯛꯇꯕ ꯕꯦꯟꯗꯧ ꯅꯟꯗꯤ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯉꯥꯎ ꯂꯩꯔꯦ ꯇꯜ ꯑꯃ ꯀꯨꯏꯔꯒ ꯄꯥꯈꯪꯅ ꯀꯔꯤ ꯍꯦꯟꯗꯧꯅꯣ ꯄꯥꯈꯪꯅꯤ ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯑꯁꯤꯅ ꯈꯔ ꯌꯥꯗ꯭ꯔꯦ ꯁꯤ ꯇꯣꯝꯕꯤꯅ ꯀꯁꯥꯔꯗ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯈꯪꯕꯅꯤ ꯀꯩꯕ ꯏꯆꯥꯁꯤꯡꯒꯤ ꯆꯠꯂꯤꯅꯤ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ ꯏꯆꯥꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯆꯦ ꯂꯩꯅꯥ ꯍꯥꯏꯌꯦ ꯇꯔꯃ ꯑꯩꯁꯨ ꯅꯨꯄꯤ ꯑꯣꯍꯣ ꯅꯟꯗꯤꯁꯨ ꯐꯦꯁꯕꯨꯛꯇ ꯉꯥꯎꯔꯤꯔꯣ ꯕꯦꯟꯊꯣꯛ ꯅꯟꯗꯤ ꯍꯧꯖꯤꯛ ꯃꯑꯣꯡꯅꯤ ꯐꯦꯁꯕꯨꯛꯁꯤꯒ ꯇꯥꯡꯕꯨꯡꯁꯤ ꯐꯦꯁꯕꯨꯛ ꯍꯥꯡꯉꯦꯕꯀꯣ ꯃꯤꯅ ꯍꯪꯅꯩꯑꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯌꯦ
ꯏꯆꯥꯅꯨꯄꯥꯈꯛ ꯃꯥꯅ ꯍꯪꯕꯤ ꯕꯦꯟꯊꯧꯅꯟꯗꯤ ꯍꯧꯖꯤꯛ ꯃꯥ ꯐꯦꯁꯕꯨꯛꯇ ꯉꯥꯎꯔꯝꯃꯤ ꯇꯥꯂꯤꯃꯥ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯂꯩꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯕꯁꯟꯇ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨꯗ ꯑꯩꯁꯦ ꯂꯥꯏꯞꯇ ꯁꯨꯝ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯄꯨꯡꯁꯛ ꯁꯛꯄ ꯅꯠꯆꯗꯦꯀꯣ ꯑꯩꯒꯤꯗꯤ ꯊꯃꯣꯏ ꯇꯤꯡꯕ ꯊꯃꯣꯏ ꯁꯦꯡꯕ ꯄꯥꯝꯃꯤ ꯑꯩꯗꯤ ꯊꯃꯣꯏ ꯇꯤꯡꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯣꯖꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯗꯒ ꯍꯦꯛꯇ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯅꯅꯥꯎ ꯁꯨꯝ ꯋꯦꯜꯀꯝ ꯇꯧꯖꯒꯦ ꯂꯩ ꯂꯩꯇꯕ ꯑꯗꯨꯅꯤ ꯉꯥꯛꯇ ꯂꯥꯛꯄꯤꯌꯨ ꯑꯣꯖꯥꯗꯤ ꯉꯥꯏꯇꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯤ ꯏꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯅꯦꯠ ꯍꯪꯒꯦ ꯇꯧꯔꯤ ꯖꯤꯑꯣ ꯁꯤꯟꯒꯦ ꯇꯧꯕ ꯖꯤꯑꯣꯗꯣ ꯍꯤꯡꯖꯕ ꯉꯝꯂꯣꯏ ꯍꯥꯏ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯁꯣꯔꯥꯠ ꯁꯣꯜꯂꯣ ꯌꯥꯔꯅꯤ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯁꯥꯔ ꯃꯤ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯧ ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏ ꯑꯗꯨꯕꯨ ꯃꯤ ꯃꯥꯟꯗꯦꯀꯣ ꯀꯁꯥꯔ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯗ ꯂꯣꯏ ꯂꯩꯔꯦ ꯃꯤ ꯍꯥꯏꯗꯣ ꯈꯨꯠ ꯃꯁꯥ ꯃꯉꯥ ꯃꯥꯟꯅꯗꯦꯗꯅ ꯏꯆꯦ ꯇꯣꯝꯕꯤ ꯀꯣ ꯆꯦ ꯂꯩꯅꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯂꯩꯅꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯔꯃ ꯑꯩꯒꯤ ꯉꯁꯤꯗꯤ ꯍꯥꯏ ꯍꯥꯏꯅ ꯐꯅ ꯀꯨꯏꯅꯕꯨ ꯅꯦꯠ ꯌꯥꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯦꯠ ꯐꯠ ꯐꯠ ꯆꯦꯜꯂꯨꯔꯦ ꯉꯁꯤ ꯅꯣꯡꯁꯨ ꯌꯥꯝ ꯐꯖꯅ ꯆꯨꯔꯦ ꯍꯥꯏꯕꯀꯣ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯆꯪꯉꯛꯇꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯑꯃ ꯆꯪꯉꯝꯃꯤ ꯉꯁꯤ ꯗꯤꯜꯂꯤꯗꯒꯤ ꯑꯗꯩ ꯑꯃꯅ ꯕꯦꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯕꯦꯟꯃꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯁꯨ ꯆꯪꯉꯝꯅꯤ ꯁꯤꯅꯤꯗ ꯃꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦ ꯇꯥꯃꯣꯝꯗꯤ ꯄꯩꯁꯥꯒꯤ ꯂꯥꯂꯣꯁ ꯀꯟꯇꯦ ꯄꯩꯁꯥꯒ ꯐꯪꯕꯒꯤ ꯑꯁꯥꯒ ꯂꯩꯇꯦ ꯁꯨꯝ ꯇꯥꯝꯒꯣꯅ ꯆꯠꯆꯔꯤꯕ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯑꯁꯤꯕꯨ ꯃꯤꯌꯥꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯅꯤꯡꯕꯒꯤ ꯁꯨꯝ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯆꯨꯝꯃꯤ ꯑꯐ ꯐꯠꯇ ꯄꯨꯜꯂ ꯁꯦꯝꯕ ꯃꯥꯂꯦꯝꯅꯤ ꯄꯦꯟꯊꯣꯛꯁꯤ ꯃꯌꯥꯝ ꯆꯨꯝꯃꯤ ꯏꯆꯦ ꯇꯣꯝꯕꯤ ꯃꯤ ꯑꯩ ꯃꯥꯟꯗꯦꯅꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤ ꯑꯃ ꯐꯠꯇ ꯂꯣꯏ ꯆꯦꯟꯊꯕ ꯅꯠꯇꯦ ꯃꯤ ꯑꯃ ꯐꯔꯒ ꯂꯣꯏ ꯐꯗꯨꯅꯤ ꯀꯁꯥꯔꯗꯁꯨ ꯃꯤ ꯑꯃ ꯐꯠꯇꯦ ꯀꯁꯥꯔ ꯄꯟꯗꯨꯃꯤ ꯑꯗꯨꯅ ꯏꯌꯥꯔꯇꯦꯜꯒꯤ ꯅꯦꯠ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯣꯠꯁꯦ ꯉꯁꯤ ꯃꯩꯖꯥꯎ ꯍꯣꯟꯒꯦ ꯀꯣꯃꯦꯟ ꯄꯥꯗꯅ ꯑꯦꯜꯕꯤ ꯀꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯁ ꯃꯁꯨ ꯇꯥꯃꯣꯒꯣꯜ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯑꯣꯀꯦ ꯁꯔꯃ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣꯒꯣꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯇꯥꯃꯣꯒꯣꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛ ꯆꯪꯕꯤꯒꯗꯃꯛ ꯁꯔꯃꯕꯨ ꯃꯇꯝ ꯂꯩꯕꯗ ꯅꯥꯏꯔꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨ ꯇꯥꯃꯣꯒꯣꯅ ꯕꯣꯔ ꯄꯤꯔꯤ ꯆꯦ ꯇꯣꯝꯕꯤ ꯆꯦ ꯂꯩꯅꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯔꯃ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯨ ꯌꯥꯝꯃꯔꯣꯏ ꯁꯔꯃ ꯕꯦꯟꯊꯧ ꯂꯩꯅꯥ ꯃꯤꯅꯤꯠ ꯀꯩꯅꯣꯇ ꯉꯥꯏꯈ꯭ꯔꯦ ꯃꯤꯅꯤꯠ ꯀꯨꯟꯇ ꯉꯥꯏꯈ꯭ꯔꯦ ꯂꯣꯏꯔꯅꯤ ꯑꯩꯁꯨ ꯏꯆꯦ ꯇꯣꯝꯕꯤ ꯇꯨꯝꯅꯤꯡꯉꯕꯣ ꯂꯩꯅꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯕꯥꯏ ꯄꯤꯔꯝꯗ꯭ꯔꯦ ꯇꯜꯃꯥ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯁꯔꯃ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯏꯆꯦ ꯇꯣꯝꯕꯤꯅ ꯆꯪꯉꯝꯃꯒꯅ ꯊꯣꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃ ꯊꯣꯛꯈꯤ ꯁꯤꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯩ ꯆꯪꯉꯝꯃꯒ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝ ꯊꯣꯛꯈꯤ ꯅꯨꯡꯉꯥꯏꯇꯦ ꯂꯩꯔꯤꯔꯥ ꯊꯣꯛꯈꯤꯔ ꯚꯥꯞ ꯇꯥꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯏꯕꯣꯜꯁꯨ ꯉꯁꯥꯏ ꯊꯥꯔꯝꯕꯅꯤ ꯌꯥꯗꯦ ꯎꯔꯨ ꯂꯩ ꯄꯨꯡ ꯊꯥꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯒꯨꯝ ꯇꯧꯕ꯭ꯔꯥ ꯀꯥꯎꯔꯦꯗ ꯏꯕꯣꯍꯜꯒꯤꯗꯤ ꯃꯤ ꯌꯥꯝ ꯆꯪꯉꯦ ꯂꯩꯅꯥ ꯂꯩꯔꯤ ꯎꯏꯔꯤ ꯍꯥꯏ ꯎꯔꯤ ꯍꯥꯏ ꯅꯨꯡꯉꯥꯏ ꯏꯆꯦ ꯇꯣꯝꯕꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯕ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯄꯀꯣ ꯇꯜꯃꯥ ꯍꯣꯁꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯍꯦꯟꯗꯣꯛꯅ ꯃꯃꯤꯠ ꯑꯅꯤ ꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯁꯨ ꯃꯤꯠ ꯃꯔꯤ ꯁꯨꯔꯕꯅꯤ ꯀꯣꯃꯦꯟ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯤꯗꯣ ꯎꯗ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯌꯦ ꯕꯦꯟꯗꯧ ꯅꯪ ꯌꯥꯝꯅ ꯃꯁꯨ ꯌꯣꯜꯂꯤꯀꯣ ꯅꯪ ꯕꯦꯟꯗꯧꯅ ꯃꯁꯨ ꯌꯥꯝ ꯌꯣꯜꯂꯤ ꯊꯝꯂꯦ ꯕꯥꯏ ꯍꯥꯏꯌꯦ ꯇꯜꯃꯥ ꯕꯥꯏ ꯍꯥꯏꯌꯦ ꯇꯜꯃꯥ ꯊꯣꯛꯈ꯭ꯔꯦ ꯑꯣ ꯇꯜꯃꯥ ꯁꯔꯃꯔꯣ
ꯁꯞꯄꯣꯔꯠ ꯑꯦꯛꯇꯧ ꯅꯥꯏ ꯁꯞꯄꯣꯔꯠ ꯃꯤ ꯌꯧꯗ꯭ꯔꯦ ꯃꯤ 5 ꯈꯛꯇ ꯂꯩ ꯆꯦꯇꯣꯝꯕꯤ ꯆꯠꯂꯕ꯭ꯔꯣ ꯆꯠꯇ꯭ꯔꯤ ꯆꯦꯇꯣꯝꯕꯤ ꯂꯩꯔꯤ ꯆꯦꯇꯣꯝꯕꯤ ꯌꯥꯝꯗ꯭ꯔꯦ ꯃꯤꯅꯤꯠ 10 ꯃꯤꯅꯤꯠ 17ꯗ ꯉꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯆꯦꯇꯣꯝꯕꯤ ꯂꯩꯌꯦ ꯏꯆꯦꯇꯣꯝꯕꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔ ꯁꯨꯝ ꯌꯦꯡ ꯂꯩꯔꯥ ꯍꯣꯁꯀꯤ ꯀꯣꯃꯦꯟ ꯈꯨꯄꯥꯁꯦ ꯍꯌꯦꯡ ꯂꯣꯏꯗꯣꯔꯦ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯂꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯄꯥꯔꯤꯁꯤꯗꯤ ꯕꯦꯟꯗꯧ ꯏꯆꯦꯇꯣꯝꯕꯤ ꯆꯠꯂꯕ꯭ꯔꯣ ꯍꯥꯏ ꯆꯦꯇꯣꯝꯕꯤꯅ ꯂꯩ ꯍꯥꯏꯁꯤꯗꯤ ꯕꯦꯟꯗꯧꯅ ꯍꯥꯏꯔꯦ ꯍꯣꯁꯀꯤ ꯀꯣꯃꯦꯟ ꯈꯨꯄꯥꯠꯁꯦ ꯍꯌꯦꯡ ꯂꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯆꯦꯇꯣꯝꯕꯤ ꯕꯦꯟꯗꯧ ꯂꯩꯅꯥꯅ ꯄ꯭ꯔꯚꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯣꯖꯥ ꯕꯁꯟꯇ ꯊꯣꯛꯈ꯭ꯔꯦ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯂꯨ ꯊꯣꯛꯈ꯭ꯔꯦ ꯕꯦꯟꯗꯧ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯅꯤꯠ 19ꯇ ꯉꯥꯏꯔꯦ ꯑꯝꯇ ꯁꯞꯄꯣꯔꯇꯔ ꯌꯥꯎꯗ꯭ꯔꯦ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯂꯩꯖꯔꯤꯌꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯕ꯭ꯂꯨ ꯂꯩꯔꯝꯃꯤ ꯑꯣ ꯋꯥꯔꯤ ꯇꯥꯔꯤꯕꯅꯦꯀꯣ ꯂꯩꯌꯨ ꯏꯆꯦꯇꯣꯝꯕꯤ ꯀꯣꯃꯦꯟ ꯄꯥꯕꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯁꯦ ꯑꯔꯦꯝꯕ ꯏꯕꯅꯤ ꯈꯜꯂꯨ ꯈꯨꯗꯥꯡ ꯆꯣꯛꯅꯕꯒꯤꯅꯤ ꯆꯦꯇꯣꯝꯕꯤ ꯌꯥꯏ ꯄꯥꯔꯤꯁꯤꯗꯤꯅꯦ ꯕꯦꯟꯙꯧ ꯄꯥꯔꯤꯁꯤꯗꯤ ꯕ꯭ꯂꯨ ꯂꯩꯔꯝꯃꯤ ꯕ꯭ꯂꯨ ꯅꯪ ꯉꯁꯥꯏ ꯋꯥꯔꯤ ꯇꯥꯔꯤꯔꯣ ꯂꯩꯅꯥ ꯃꯤ ꯈꯔ ꯌꯥꯝꯃꯟꯁꯤ ꯍꯌꯦꯡ ꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯇꯣꯝꯕꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦꯇꯣꯝꯕꯤ ꯂꯥꯛꯀꯗꯕ ꯌꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯊꯥ ꯑꯅꯤꯇ ꯉꯥꯏꯔꯦ ꯏꯆꯦꯇꯣꯝꯕꯤ ꯂꯥꯛꯀꯗꯕ ꯕ꯭ꯂꯨꯅ ꯋꯥꯔꯤ ꯇꯥꯔꯤꯅꯦ ꯑꯣꯖꯥ ꯑꯣ ꯋꯥꯔꯤ ꯇꯥꯎ ꯀꯔꯤ ꯋꯥꯔꯤ ꯇꯥꯅꯤ ꯑꯗꯨꯅꯤ ꯈꯔ ꯅꯣꯛ ꯇꯥꯏꯅꯀꯣ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯃꯨꯛ ꯈꯔꯁꯨ ꯍꯔꯥꯎ ꯊꯣꯛꯀꯗꯣꯏꯅꯤ ꯂꯩꯇꯦ ꯍꯥꯏꯅ ꯁꯨꯝ ꯀꯞꯄꯗꯤ ꯀꯔꯥꯏ ꯌꯥꯗꯣꯔꯤ ꯂꯣꯏꯁꯤꯜꯂꯅꯤꯗ ꯕ꯭ꯂꯨ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯀꯩꯝꯇ ꯃꯤ ꯁꯞꯄꯣꯔꯠ 3 ꯈꯛꯇ ꯂꯩ ꯉꯁꯥꯏ ꯏꯆꯦꯇꯣꯝꯕꯤ ꯂꯩꯔꯤꯕꯣ ꯕꯦꯟꯊꯧ ꯂꯩꯅꯥꯅ ꯀꯣꯃꯦꯟ ꯑꯃ ꯊꯝꯈꯤꯕꯅꯤꯀꯣ ꯑꯩꯅꯦ ꯇꯣꯝꯕꯤꯁꯦ ꯀꯥꯏꯗ ꯂꯥꯛꯇꯣꯏꯅꯣ ꯀꯁꯥꯔꯗ ꯂꯥꯛꯀꯗꯣꯏꯕ ꯀꯁꯥꯔꯗ ꯕ꯭ꯂꯨ ꯀꯁꯥꯔ ꯂꯥꯛꯀꯗꯧꯕ ꯏꯅꯦ ꯇꯣꯝꯕꯤꯁꯦ ꯀꯥꯏꯗ ꯂꯥꯛꯇꯣꯏꯅꯣ ꯀꯁꯥꯔꯗ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ ꯁꯦꯕꯣꯠꯗ ꯊꯣꯏꯅ ꯍꯩꯅꯤꯗ ꯍꯩꯔꯥꯡ ꯈꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯅꯤꯗ ꯁꯦꯕꯣꯠ
ꯃꯧꯗ ꯊꯣꯏꯅꯩ ꯍꯥꯎꯕ ꯍꯩꯗꯤ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ minit ꯈꯛꯇꯪ ꯉꯥꯏꯔꯦ ꯕ꯭ꯂꯨꯅ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯂꯨ ꯕꯦꯟꯙꯧ ꯂꯩꯅꯥꯒꯤ ꯏꯁꯩ ꯑꯃ ꯂꯩꯀꯣ ꯕ꯭ꯂꯨ ꯈꯣꯏꯃꯨꯅ ꯉꯪꯅ ꯄꯥꯏꯖꯕꯗ ꯂꯩꯍꯤꯛ ꯌꯥꯎꯗꯕ ꯂꯩꯔꯥꯡꯗ ꯇꯣꯡꯂꯤ ꯕ꯭ꯂꯨ ꯀꯁꯥꯔꯒꯤ ꯏꯃꯥ ꯏꯆꯥ ꯎꯅꯕ ꯑꯩ ꯂꯣꯏꯅ ꯆꯠꯂꯤ ꯍꯥꯏ ꯂꯩꯍꯤꯛ ꯌꯥꯎꯗꯕ ꯈꯣꯏꯃꯨ ꯃꯐꯝ ꯀꯥꯏꯗ ꯂꯩꯕꯒꯦ ꯇꯥꯛꯄꯤꯔꯛꯎ ꯏꯆꯦꯇꯣꯝꯕꯤ minit ꯑꯅꯤꯇ ꯉꯥꯏꯈ꯭ꯔꯦꯀꯣ ꯃꯤꯗꯤ ꯈꯔ ꯌꯥꯝꯍꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯑꯗꯣ ꯍꯣꯁꯁꯦ ꯐꯔꯛ ꯈꯔ ꯇꯥꯏꯅꯦ ꯏꯆꯦꯇꯣꯝꯕꯤ ꯍꯣꯁꯁꯤꯅ ꯃꯤꯁꯛ ꯌꯦꯡꯂꯒ ꯃꯤ ꯈꯔꯗ ꯈꯨꯕꯤ ꯀꯥꯛꯂꯨꯔꯗꯤ ꯐꯕ ꯁ꯭ꯌꯥ ꯑꯣꯖꯥ ꯈꯣꯡꯖꯣꯝ ꯄꯔꯕꯁꯦ ꯀꯁꯥꯔ ꯌꯥꯝꯅ ꯁꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯣꯡꯖꯣꯝ ꯄꯔꯕꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯕ꯭ꯂꯨ ꯀꯁꯥꯔ ꯖꯥꯕ꯭ꯔꯤꯕꯟꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯑꯣꯖꯥ ꯕꯣꯂꯥꯏ ꯍꯥꯏꯁꯦ ꯑꯐꯥꯎꯕ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄꯅꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯀꯁꯥꯔ ꯂꯈꯤꯄꯨꯔ ꯃꯥꯏꯀꯩꯗ ꯀꯁꯥꯔ ꯕꯤꯅꯥꯀꯥꯟꯗꯤ ꯍꯥꯏꯗꯨꯒꯁꯨ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄ ꯂꯩꯔꯝꯃꯤ ꯄꯛꯀ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯁꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯝꯍꯧꯅꯕ ꯈꯣꯠꯍꯧꯅꯕ ꯍꯩꯍꯧꯅꯕ ꯃꯤꯁꯤ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝ ꯑꯗꯨꯅ ꯀꯁꯥꯔꯗ ꯈꯣꯡꯖꯣꯝ ꯄꯔꯕꯈꯔ ꯋꯥꯠꯂꯤ ꯃꯗꯨꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯇꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯣꯏꯗꯅ ꯀꯁꯥꯔꯗꯗꯤ ꯁꯣꯏꯁꯇꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯁꯨ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯍꯟꯗꯦ ꯄꯦꯅꯥ ꯁꯛꯍꯟꯗꯦ ꯑꯗꯨꯅ ꯀꯁꯥꯔ ꯖꯥꯕꯤꯕꯔꯟꯒꯤ ꯑꯣꯖꯥ ꯕꯣꯂꯥꯏ ꯀꯥꯏꯁꯦ ꯑꯐꯥꯎꯕ ꯈꯣꯡꯖꯣꯝ ꯄꯔꯕꯅꯤ ꯃꯥꯡꯅ ꯁꯛꯄ ꯈꯣꯡꯖꯣꯝ ꯄꯔꯕꯁꯤ ꯃꯤ ꯃꯨꯜꯂꯤꯃꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯒꯨꯟꯖꯥꯃꯂꯥ ꯀꯩꯅꯣ ꯄꯥꯝ ꯖꯥꯝꯕ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯆꯠꯄꯩ ꯃꯇꯥꯡ ꯑꯁꯤ ꯑꯁ ꯃꯥꯡ ꯁꯛꯄ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯃꯗꯤ ꯈꯝꯅꯨꯅꯒ ꯆꯥꯛ ꯊꯣꯡꯉꯦ ꯆꯪꯕꯗ ꯆꯦꯡꯐꯨ ꯆꯦꯡ ꯂꯩꯔꯝꯗ ꯃꯗꯨꯗꯣ ꯃꯄꯥ ꯀꯣꯜꯂ ꯀꯞꯄꯒꯤ ꯃꯇꯥꯡ ꯑꯁꯦ ꯐꯖꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯖꯣꯝ ꯄꯔꯕꯒꯁꯦ ꯍꯥꯏꯗꯤ ꯇꯥꯕꯗꯤ ꯇꯥꯏꯌꯦꯕꯀꯣ ꯄ꯭ꯔꯦꯝꯁꯦ ꯋꯥꯠꯂꯤ ꯍꯥꯟꯅ ꯑꯣꯖꯥꯁꯤꯡ ꯁꯛꯄꯁꯤꯗꯤ ꯑꯦꯁ ꯑꯣꯖꯥ ꯕꯣꯂꯥꯏꯅ ꯁꯛꯄꯒꯗꯤ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯒꯨꯟꯖꯥꯃꯂꯥ ꯏꯄꯥꯅ ꯀꯧꯕ ꯇꯥꯔꯕꯗꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯒꯨꯟꯖꯥꯃꯂꯥ ꯀꯥꯏ ꯃꯥꯡ ꯁꯛꯂꯛꯄꯁꯤ ꯐꯖꯖꯥꯅꯤ ꯕ꯭ꯂꯨ ꯔꯃꯤ ꯄꯨꯝꯅꯃꯛ ꯀꯞꯇ ꯉꯝꯗꯦ ꯒꯨꯟꯖꯥꯃꯂꯥ ꯄ꯭ꯔꯞ ꯈꯔ ꯖꯒꯥ ꯆꯦꯟꯊꯣꯛꯑꯒ ꯃꯄꯥꯟꯊꯣꯛ ꯄꯥꯟꯊꯣꯛ ꯄꯣꯛꯄꯕꯨ ꯀꯣꯜꯂ ꯀꯞꯈꯤꯗꯣꯏ ꯅꯤꯡꯊꯧ ꯀꯥꯏꯅ ꯐꯖꯖꯥꯅꯤ ꯕ꯭ꯂꯨ ꯑꯗꯨꯅ ꯀꯁꯥꯔꯗ ꯍꯧꯖꯤꯛ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯄ ꯃꯤ ꯂꯩꯇ꯭ꯔꯦ ꯂꯩ ꯃꯥꯜꯂꯦ ꯁꯨꯝ ꯅꯨꯄꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯣ ꯃꯥꯁꯦ ꯁꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯁꯥꯔꯗ ꯈꯣꯡꯖꯣꯝ ꯄꯔꯕ ꯄꯦꯅꯥ ꯈꯣꯡꯕꯀꯁꯦ ꯃꯥꯡꯁꯜꯂꯛꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯗꯤ ꯐꯥꯗꯦꯗ ꯈꯣꯡꯖꯣꯝ ꯄꯔꯕꯒ ꯐꯖꯄꯣꯠꯅꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯅ ꯁꯥꯃꯨ ꯀꯔꯇꯥ ꯁꯥꯃꯨ ꯑꯉꯥꯎ ꯐꯥꯕꯒꯤ ꯃꯇꯥꯡ ꯀꯣ ꯒꯣꯕꯤꯟꯗ ꯅꯤꯄꯣꯟꯇꯒꯤ ꯃꯇꯥꯡ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯦꯇꯣꯝꯕꯤ ꯕꯦꯟꯗꯧ ꯂꯩꯅꯥ ꯕ꯭ꯂꯨ ꯑꯣꯖꯥ ꯕꯁꯟꯇ ꯍꯥꯏꯗꯤ ꯀꯅꯥ ꯆꯪꯕꯤꯔꯝꯕ ꯑꯩꯒꯥ ꯍꯣꯏ ꯃꯌꯥꯝꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ ꯑꯩ ꯀꯣ ꯑꯗꯨꯒ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯀꯩꯅꯣꯁꯨ ꯀꯩꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯋꯥꯔꯝꯃꯅꯤ ꯊꯦꯡꯉ ꯃꯇꯝ ꯐꯥꯎ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯦꯇꯣꯝꯕꯤ ꯑꯦꯟ ꯕ꯭ꯂꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟꯊꯧ ꯂꯩꯅꯥ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯃꯤ ꯑꯇꯣꯞꯄ ꯖꯥꯠꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯑꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯅꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ
ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯍꯩꯖꯕꯁꯨ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ, ꯃꯌꯥꯝꯅ ꯈꯪꯕꯁꯨ ꯁꯨꯝ ꯇꯥꯛꯄꯤꯔꯛꯎ, ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄꯁꯨ ꯁꯨꯝ ꯂꯧꯖꯒꯦꯅ ꯈꯟꯖꯩ. ꯒꯨꯗ ꯅꯥꯏꯠ, ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯣꯖꯥ. ꯑꯩꯒꯤ ꯕꯦꯇꯔꯤꯁꯤꯁꯨ 5ꯇꯪ ꯌꯥꯎꯔꯝꯃꯦ. ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯉꯕ ꯄꯨꯡ 12 ꯇꯥꯔꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯅꯣꯏ ꯄ꯭ꯔꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯇꯔꯞꯇꯒꯤ ꯅꯣꯡꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ. ꯍꯌꯦꯡ ꯅꯥꯌꯦꯛꯇ꯭ꯔꯒ ꯂꯥꯛꯀꯗꯧꯕ ꯍꯌꯦꯡ ꯂꯩꯕꯥꯛꯄꯣꯛꯄ ꯑꯥꯒꯁꯀꯤ ꯇꯥꯡ 5 ꯑꯁꯤꯒ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 10 ꯇꯥꯕꯃꯛꯇꯗ ꯑꯃꯨꯛꯀ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯤ ꯀꯣ. ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯃꯇꯝ ꯄꯨꯝꯕꯗ ꯅꯥ ꯌꯦꯛꯇꯅ ꯃꯄꯨꯒꯤ ꯊꯧꯒꯜ ꯐꯪꯕ, ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯕ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯀꯌꯥ ꯅꯍꯥ ꯑꯣꯏꯕ ꯃꯤ ꯌꯥꯝ ꯆꯪꯉꯛꯇꯦ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ. ꯉꯥꯏꯖꯔꯝꯒꯦ ꯑꯣꯖꯥꯕꯨ. ꯋꯦꯜꯀꯝ ꯕ꯭ꯂꯨ. ꯑꯁꯣꯝꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ. ꯉꯁꯤꯒꯤ ꯅꯤꯡꯊꯧꯀꯥꯕ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ. 12ꯗꯒꯤ ꯁꯦꯀꯦꯟ ꯑꯃ ꯂꯥꯟꯕꯗ ꯂꯩꯕꯥꯛꯄꯣꯛꯄ ꯆꯪꯈ꯭ꯔꯒꯅꯤ. ꯗꯦꯠ 5 ꯂꯥꯛꯑꯒꯅꯤ ꯀꯣ. ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ, ꯅꯨꯡꯉꯥꯏꯅ ꯃꯪꯕꯤꯔꯣ. ꯑꯗꯨꯒ ꯅꯥꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 10ꯗ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ ꯀꯣ. ꯕꯤꯟꯙꯔꯨꯅ ꯀꯥꯏ ꯆꯠꯈ꯭ꯔ ꯈꯪꯗꯦ. ꯏꯆꯦ ꯇꯣꯝꯕꯤ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯆꯦ ꯇꯣꯝꯕꯤ ꯎꯏꯔꯕ꯭ꯔꯣ? ꯏꯆꯦ ꯇꯣꯝꯕꯤ, ꯒꯨꯗ ナイトꯑꯣꯏꯔꯁꯤ ꯀꯣ. ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯋꯥꯔꯝꯅꯤ, ꯐꯅ ꯀꯨꯏꯔꯦ ꯂꯩꯔꯛꯏꯁꯦ, ꯍꯧꯕꯗꯩꯅ ꯂꯣꯏꯐꯥꯎꯁꯦ. ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ, ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯅꯥ ꯌꯦꯛ ꯌꯥꯎꯗꯅ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯗꯧꯕ ꯍꯌꯦꯡ ꯑꯥꯒꯁꯀꯤ ꯇꯥꯡ 5 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5, 8:30, 10ꯗꯨꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯁꯤ. ꯏꯆꯦ ꯇꯣꯝꯕꯤ, ꯕꯤꯟꯙꯧꯂꯩꯅꯥ ꯀꯥꯏ ꯆꯠꯈꯔꯦ? ꯙꯔꯃꯥꯒꯤꯗ ꯆꯪꯈ꯭ꯔꯕ꯭ꯔꯥ? ꯕꯤꯟꯙꯧꯂꯩꯅꯥꯕꯨꯁꯨ ꯄꯣꯊꯥꯔꯁꯤ. ꯕꯤꯟꯙꯧꯂꯩꯅꯥꯗꯤ ꯄꯣꯊꯥꯈꯤꯔꯣꯏ, ꯃꯥꯛꯇꯤ ꯑꯇꯣꯞꯄ ꯆꯠꯈꯤꯗꯧꯕꯅꯤ, ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯕꯤꯟꯙꯧꯂꯩꯅꯥꯕꯨ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝꯁꯨ ꯕ꯭ꯂꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯨ, ꯒꯨꯗ ꯅꯥꯏꯠ. ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ, ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ, ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯀꯣ. ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯈꯣꯠꯄ ꯆꯠꯄꯗ ꯏꯁꯣꯔꯒꯤ ꯅꯥꯝ ꯀꯥꯎꯗꯕ, ꯏꯁꯣꯔꯒꯤ ꯅꯥꯝꯇꯕꯨ ꯁꯣꯜꯂ ꯆꯠꯆꯕ, ꯑꯗꯨꯅ ꯑꯐꯕꯇ ꯑꯣꯏꯔꯛꯀꯅꯤ ꯀꯣ. ꯆꯥꯔꯁꯨ ꯚꯒꯋꯥꯟꯗ ꯀꯠꯄ, ꯇꯨꯝꯃꯁꯨ ꯚꯒꯋꯥꯟꯗ ꯀꯠꯄ, ꯁꯨꯔꯁꯨ ꯚꯒꯋꯥꯟꯗ, ꯑꯗꯒꯤ ꯄꯣꯠ ꯑꯃ ꯊꯥꯔꯁꯨ ꯚꯒꯋꯥꯟꯗ, ꯎꯍꯩ ꯑꯃ ꯊꯥꯔꯁꯨ, ꯑꯍꯥꯎꯕ ꯎꯍꯩ ꯑꯃꯇꯪ ꯊꯥꯔꯁꯨ ꯑꯩꯅ ꯊꯥꯔꯤꯕꯁꯦ ꯚꯒꯋꯥꯟꯗ ꯀꯠꯆꯔꯤ, ꯚꯒꯋꯥꯟꯗ ꯀꯠꯂꯒ ꯑꯩꯁꯨ ꯐꯪꯒꯗꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯊꯥꯕꯤꯕ ꯈꯣꯠꯄꯤꯕ ꯀꯣ. ꯏꯁꯣꯔꯕꯨ ꯀꯥꯎꯗꯕ, ꯏꯁꯣꯔꯗ ꯃꯇꯝ ꯄꯨꯝꯕꯗ ꯉꯝꯖꯕ ꯍꯩ ꯑꯃꯇꯪ ꯑꯣꯏꯔꯁꯨ, ꯂꯩ ꯃꯅꯥꯝꯇ ꯑꯣꯏꯔꯁꯨ ꯏꯁꯣꯔꯗ ꯀꯠꯆꯕ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯕ꯭ꯂꯨ ꯀꯣ. ꯏꯆꯦ ꯇꯣꯝꯕꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯕꯤꯟꯙꯧꯂꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ. ꯏꯆꯦ ꯇꯣꯝꯕꯤꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ, ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯕꯤꯟꯙꯧꯂꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ. ꯕ꯭ꯂꯨ ꯄꯣꯊꯥꯕꯤꯔꯣ. ꯃꯣꯕꯥꯏꯜ ꯄꯥꯏꯅ ꯏꯆꯦ ꯇꯣꯝꯕꯤ ꯎꯏꯈ꯭ꯔꯕ ꯀꯔꯤꯅꯣ? ꯈꯨꯝꯃꯛꯇ꯭ꯔꯦ. ꯍꯣꯏ ꯑꯣꯖꯥꯁꯨ ꯄꯣꯊꯥꯕꯤꯔꯣ. ꯍꯣꯏ ꯑꯩꯁꯨ ꯄꯣꯊꯥꯔꯅꯤ ꯕ꯭ꯂꯨ. ꯄꯣꯊꯥꯕꯤꯔꯣ. ꯏꯆꯦ ꯇꯣꯝꯕꯤꯒ ꯕꯤꯟꯙꯧꯂꯩꯅꯥ ꯈꯨꯝꯃꯛꯇꯦ, ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ. ꯕꯤꯟꯙꯧꯂꯩꯅꯥꯗꯤ ꯇꯨꯝꯃꯝꯃꯣꯏ, ꯅꯦꯠ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ MB ꯂꯣꯏꯔꯖꯥꯠꯂꯥ? ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯃꯤꯅꯤꯠ ꯑꯅꯤꯒ ꯋꯥꯠꯂꯝꯃꯤꯅꯦ. ꯁꯟꯖꯣꯏ ꯁꯤꯡꯍ, ꯒꯨꯔꯨ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ, ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯁꯟꯖꯣꯏꯅ ꯍꯧꯖꯤꯛꯇ ꯂꯥꯛꯑꯦ, ꯑꯩꯗꯤ ꯂꯣꯏꯗꯣꯔꯦ. ꯁꯟꯖꯣꯏ ꯂꯥꯏꯛ ꯇꯧꯔꯝꯃꯨ. ꯁꯟꯖꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯒꯨꯔꯨ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯅ, ꯍꯔꯦ ꯀ꯭ꯔꯤꯁꯅ.
ꯁꯟꯖꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯣ. ꯑꯣꯖꯥ ꯐꯅ ꯀꯨꯏꯔꯦ ꯊꯥꯔꯛꯏꯁꯦ. ꯑꯩ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 5 ꯊꯥꯕꯅꯤꯀꯣ. ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯅꯀꯣ. ꯍꯧꯖꯤꯛ ꯃꯤꯅꯤꯠ 3ꯇ ꯉꯥꯏꯈ꯭ꯔꯦ ꯂꯣꯏꯒꯗꯕ. ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯜꯂꯝꯃꯣ. ꯁꯟꯖꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯏꯟꯖꯥꯡꯅ ꯈꯨꯝꯃꯛꯑꯣ. ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯒꯦ. ꯃꯤꯅꯤꯠ 3ꯇ ꯉꯥꯏꯔꯦ. ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ? ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯆꯥꯕ꯭ꯔꯥ? ꯉꯥ ꯊꯣꯡ ꯆꯥꯕ꯭ꯔꯥ? ꯏꯔꯣꯝꯕ ꯆꯥꯕ꯭ꯔꯥ? ꯁꯧꯒ꯭ꯔꯤ ꯊꯣꯡ ꯆꯥꯕ꯭ꯔꯥ? ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯁꯠ ꯁꯠ ꯂꯥꯎꯅ. ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯃꯥꯅ ꯀꯥꯞꯁꯟꯕꯤꯔꯣ. ꯁꯟꯖꯣꯏ ꯇꯥꯕ꯭ꯔꯣ? ꯑꯣꯖꯥ ꯉꯥ ꯊꯣꯡꯕ ꯒꯨꯗ. ꯑꯗꯨꯅꯤꯅ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯆꯥꯔꯦ. ꯊꯥꯒꯠꯆꯔꯤ ꯁꯟꯖꯣꯏ ꯂꯥꯛꯄ ꯈꯤꯇꯪ ꯊꯦꯡꯉꯦ. ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯣ. ꯑꯗꯨꯒ ꯅꯥꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯂꯩꯄꯥꯛꯄꯣꯛꯄ ꯑꯥꯒꯁꯀꯤ ꯇꯥꯡ 5 ꯅꯨꯡꯗꯥꯡ ꯄꯨꯡ 7:30ꯗ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ. ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯣ. ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯅꯁꯤ. ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ. ꯑꯩ ꯃꯤꯅꯤꯠ 2ꯇ ꯉꯥꯏꯔꯦꯀꯣ. ꯁꯟꯖꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯏ. ꯀꯔꯤ ꯉꯥꯅꯣ ꯁꯟꯖꯣꯏ? ꯁꯟꯖꯣꯏ ꯀꯔꯤ ꯉꯥꯅꯣ? ꯁꯟꯖꯣꯏ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯀꯥꯞꯁꯟꯕꯤꯔꯣ. ꯏꯆꯦꯇꯣꯝꯕꯤ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯕꯦꯟꯗꯧ ꯅꯪ ꯍꯧꯖꯤꯛꯇ ꯆꯪꯉꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯕꯦꯟꯗꯧ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ. ꯃꯤꯅꯤꯠ 2ꯇ ꯉꯥꯏꯔꯦ ꯕꯦꯟꯗꯧ. ꯃꯤꯔꯥꯒꯅꯤ ꯑꯣꯖꯥ. ꯑꯣ ꯃꯤꯔꯒꯥꯅꯤ ꯍꯥꯏꯕ. ꯍꯥꯎꯕꯅꯤ ꯃꯤꯔꯒꯥꯁꯨ ꯍꯥꯎꯕꯅꯤ. ꯕꯦꯟꯗꯧ ꯅꯅꯥꯎ ꯂꯣꯏꯁꯤꯜꯂꯅꯤ. ꯏꯆꯦꯇꯣꯝꯕꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ. ꯀꯔꯤꯝ ꯍꯥꯏꯔꯝꯗ꯭ꯔꯦ. ꯃꯥ ꯎꯏꯅꯤꯡꯉꯦꯗꯤ ꯍꯥꯏꯔꯝꯅꯤ. ꯃꯣꯕꯥꯏꯜ ꯄꯥꯏꯅ ꯇꯨꯝꯈ꯭ꯔꯕ ꯀꯔꯤꯅꯣ? ꯕꯦꯟꯗꯧ ꯂꯣꯏꯁꯤꯜꯂꯅꯤ. ꯕꯦꯟꯗꯧ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ. ꯁꯟꯖꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ. ꯍꯌꯦꯡ ꯑꯃꯨꯛ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯅꯁꯤ ꯑꯃꯨꯛꯀ ꯀꯣ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯅꯦꯠ ꯁꯨꯗꯥꯁꯤꯒ ꯍꯌꯦꯡꯒꯤ ꯑꯦꯜꯕꯤ ꯍꯥꯏꯔꯗꯅ. ꯊꯦꯡꯀ꯭ꯌꯨ ꯁꯟꯖꯣꯏ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ. ꯁꯟꯖꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯕꯦꯟꯗꯧ. ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ ꯕꯦꯟꯗꯧ. ꯔꯥꯙꯦ ꯔꯥꯙꯦ ꯑꯣꯖꯥ. ꯀꯣꯃꯦꯟ ꯑꯗꯨꯃꯥꯏ ꯄꯤꯔꯝꯂꯤꯗꯣ ꯎꯗ꯭ꯔꯣ? ꯑꯩꯅ ꯑꯧ ꯎꯔꯦ. ꯍꯔꯦ ꯀ꯭ꯔꯤꯁꯅ. ꯅꯦꯠ ꯁꯨꯗꯥꯁꯤꯒ ꯍꯌꯦꯡꯒꯤ ꯑꯦꯜꯕꯤ ꯍꯥꯏꯔꯦꯗꯅ. ꯇꯜꯃꯥ ꯂꯥꯛꯂꯝꯃꯤꯗꯨꯗꯤ. ꯍꯣꯏ ꯂꯥꯛꯑꯝꯃꯤ ꯕꯦꯟꯗꯧꯅ ꯀꯧꯔꯛꯄꯅꯤ ꯈꯪꯉꯦ. ꯑꯣ ꯁꯔꯃꯥꯗ ꯇꯜꯃꯥ ꯀꯧꯕ꯭ꯔꯥ? ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯦꯟꯗꯧ ꯒꯨꯗ ꯃꯣꯔꯅꯤꯡ. ꯑꯣꯀꯦ ꯆꯨꯝꯃꯤ ꯕꯦꯟꯗꯧꯅ ꯍꯥꯏꯕ. ꯄꯨꯡ 23ꯒ ꯃꯤꯅꯤꯠ 5 ꯇꯥꯔꯦ. ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯦꯟꯊꯧ. ꯅꯨꯡꯉꯥꯏꯅ ꯃꯪꯕꯤꯔꯣ. ꯅꯠꯇ꯭ꯔꯒ ꯃꯪꯗ꯭ꯔꯤꯉꯩꯗ ꯄꯨꯄꯨꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ. ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯕꯦꯟꯗꯧꯁꯨ. ꯕꯥꯏ. ꯅꯦꯠꯀꯤ ꯋꯥꯈꯜ ꯈꯜꯂꯨ. ꯍꯣꯏ ꯕꯦꯟꯗꯧ ꯈꯟꯒꯦ. ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ. ꯅꯨꯡꯉꯥꯏꯅ ꯕꯥꯏ ꯕꯥꯏ ꯕꯦꯟꯗꯧ ꯕꯥꯏ ꯕꯥꯏ. ꯃꯌꯥꯝ ꯄꯣꯊꯥꯁꯤ. ꯁꯟꯖꯣꯏ ꯕꯥꯏ ꯕꯥꯏ. ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ. ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡ 8:30 9:30 ꯀꯩꯅꯣꯗ. ꯕ꯭ꯂꯨ ꯅꯣꯛꯑꯝꯃꯤꯁꯤ ꯌꯦꯡꯉꯨ. ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯃꯤꯡ ꯌꯥꯝꯃꯤ. ꯍꯣꯏ ꯃꯃꯤꯡ ꯌꯥꯝꯃꯤ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ. ꯁꯟꯖꯣꯏ ꯒꯨꯗ ꯅꯥꯏꯠ. ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ. ꯕ꯭ꯂꯨꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯕꯤꯔꯝꯃꯤꯀꯣ. ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ. ꯑꯇꯥꯔꯗꯣ ꯏꯕꯣꯍꯜꯅꯤ. ꯑꯣꯀꯦ. ꯑꯣ ꯑꯜꯇꯥꯔꯗꯣ ꯏꯕꯣꯍꯜꯂꯣ. ꯈꯪꯗꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯁꯤꯅ ꯇꯜꯂꯤꯗ ꯅꯨꯡꯉꯥꯏꯇꯦ. ꯕꯥꯏ ꯕꯥꯏ. ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃ ꯑꯣꯟꯊꯣꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃ ꯑꯣꯟꯊꯣꯛ. ꯑꯩ ꯇꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ. ꯑꯣꯀꯦ ꯕꯦꯟꯗꯧ ꯒꯨꯗ ꯅꯥꯏꯠ. ꯕꯥꯏ ꯕꯥꯏ. ꯁꯟꯖꯣꯏ ꯕꯥꯏ ꯕꯥꯏ. ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ. ꯑꯣ ꯏꯕꯣꯍꯜ